ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯔꯤꯀꯤ ꯊꯣꯛꯆꯣꯝ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕ ꯃꯍꯥꯛꯅ ꯋꯥꯠꯂꯛꯂꯕ ꯈꯠꯅꯔꯛꯂꯕꯗ ꯄꯨꯟꯁꯤ ꯑꯁꯤ ꯇꯨꯡꯒꯤ ꯂꯝꯕꯤ ꯎꯗ ꯑꯃꯃ ꯃꯔꯛꯇ ꯂꯩꯕꯒꯨꯝ ꯇꯧꯔꯤ ꯃꯤꯌꯥꯝꯗꯒꯤ ꯃꯤꯅꯨꯡꯁꯤ ꯐꯪꯕꯗꯤ ꯑꯔꯥꯏꯕꯅꯤ ꯑꯄꯣꯛꯄꯤ ꯏꯃꯥ ꯏꯄꯥ ꯑꯩꯒꯤ ꯏꯃꯨꯡ ꯑꯁꯤꯅ ꯃꯤꯅꯨꯡꯁꯤ ꯈꯦꯟꯅꯕ ꯊꯝꯂꯛꯄꯗ ꯀꯔꯝꯕ ꯊꯃꯣꯏꯅꯕꯨ ꯄꯦꯟꯖꯒꯅꯤ ꯀꯌꯥꯗ ꯋꯥꯅ ꯑꯍꯤꯡ ꯈꯨꯗꯤꯡ ꯃꯈꯣꯏꯗꯨ ꯀꯅꯥꯅꯁꯨ ꯎꯗ ꯈꯪꯂꯝꯒꯅꯤ ꯃꯤꯠꯀꯤ ꯄꯤꯔꯥꯡ ꯃꯉꯣꯠꯇ ꯇꯥꯏꯅꯖꯗꯨꯅ ꯄꯦꯟꯗꯕ ꯐꯣꯡꯗꯣꯛꯆꯔꯝꯒꯅꯤ ꯅꯨꯡꯁꯤꯕꯤ ꯏꯃꯥ ꯃꯍꯥꯛꯅꯁꯨ ꯊꯥꯗꯣꯛꯂꯝ ꯄꯣꯛꯇꯕꯤ ꯏꯃꯥ ꯍꯥꯏꯅ ꯃꯤꯡꯒꯧꯕꯤ ꯃꯍꯥꯛꯅꯁꯨ ꯌꯦꯡꯊꯤ ꯂꯥꯏꯕꯛ ꯊꯤꯔꯕ ꯑꯋꯥꯕꯅ ꯃꯁꯔꯨꯛ ꯑꯣꯏꯖꯕ ꯃꯍꯥꯛꯅ ꯅꯣꯡꯃꯗꯤ ꯃꯤꯅꯨꯡꯁꯤ ꯍꯥꯏꯕꯗꯨ ꯐꯪꯂꯛꯀꯅꯤ ꯍꯥꯏꯅ ꯑꯁꯥ ꯑꯃꯒꯤ ꯃꯉꯥꯜꯗ ꯍꯤꯡꯂꯝꯒꯅꯤ ꯑꯌꯨꯛ ꯑꯉꯟꯕꯗꯨꯗ ꯂꯨꯋꯥꯡ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯃꯁꯥ ꯆꯥꯏꯊꯔꯒ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯃꯄꯥ ꯑꯗꯨꯗ ꯐꯝꯂꯤ ꯁꯍꯔꯒꯤ ꯅꯤꯟ ꯈꯣꯡꯕ ꯃꯈꯣꯜ ꯑꯗꯨ ꯃꯅꯥꯀꯣꯡ ꯇꯝꯅ ꯁꯤꯡꯖꯥ ꯌꯩꯔꯕꯗ ꯃꯃꯤꯠ ꯑꯗꯨꯅ ꯅꯣꯡꯊꯛꯇ ꯌꯦꯡꯈꯠꯂꯛꯏ ꯑꯇꯤꯌꯥꯁꯦ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯂꯪꯇ꯭ꯔꯤꯛ ꯂꯪꯏꯗ ꯅꯍꯥꯟꯈꯩꯗꯤ ꯑꯃꯨꯕ ꯅꯣꯡꯄꯨꯕ ꯂꯩꯆꯤꯜꯅ ꯄꯨꯡꯃꯝ ꯃꯝꯕꯅꯤ ꯂꯨꯋꯥꯡꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯀꯜꯂꯞꯅ ꯍꯥꯡꯗꯣꯔꯛꯏ ꯍꯥꯏ ꯏꯕꯨꯡꯉꯣ ꯀꯩꯗꯧꯔꯤ ꯀꯥ ꯃꯅꯨꯡꯁꯤꯗ ꯑꯗꯨꯝ ꯁꯨꯔꯨ ꯁꯨꯔꯨ ꯅꯩꯁꯤꯜꯂꯒ ꯂꯩꯔꯤꯁꯤꯕꯣ ꯂꯥꯎ ꯅꯆꯦꯁꯦ ꯀꯩꯊꯦꯜ ꯆꯠꯅꯤꯌꯦ ꯈꯔ ꯆꯠꯃꯤꯟꯅꯔꯨ ꯂꯥꯎ ꯁꯠ ꯂꯥꯎꯀꯣ ꯍꯨꯏꯃ ꯍꯨꯏ ꯅꯠꯇꯦ ꯂꯥꯛꯑꯣ ꯊꯣꯛꯂꯛꯑꯣ ꯅꯆꯦ ꯉꯥꯏꯍꯧꯔꯕꯅꯦ ꯂꯨꯋꯥꯡ ꯄ꯭ꯔꯞ ꯄ꯭ꯔꯞ ꯊꯣꯛꯂꯛꯏ ꯃꯥꯏꯊꯣꯡꯗ ꯁꯦꯝꯖꯤꯟꯕ ꯃꯣꯝ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯂꯒ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯉꯥꯏꯔꯤꯕ ꯃꯆꯦ ꯊꯣꯏꯕꯤꯗ ꯂꯛꯅꯕꯩ ꯀꯩꯕꯩ ꯀꯧꯔꯛꯏ ꯀꯩꯅꯣ ꯏꯆꯦꯁꯤ ꯉꯁꯤꯗꯤ ꯌꯥꯝ ꯀꯦꯔꯝꯃꯤꯗ ꯅꯨꯄꯤꯁꯤꯅ ꯂꯤꯗ ꯂꯤꯁꯤꯜꯂꯗꯤ ꯀꯩꯊꯦꯜ ꯆꯠꯄ ꯐꯥꯎ ꯇꯞ ꯇꯈꯩ ꯀꯦꯟꯅꯕ ꯖꯥꯠꯅꯤꯅꯦ ꯑꯉꯥꯡꯅ ꯍꯩꯄꯥ ꯁꯥꯕꯤꯔꯤꯕ ꯑꯩꯕꯨ ꯀꯌꯥꯝ ꯂꯤꯔꯗꯅ ꯏꯃꯥ ꯁꯦꯜ ꯄꯤꯔꯣ ꯍꯩꯃꯥ ꯅꯪꯕꯨ ꯑꯩꯅ ꯉꯔꯥꯡ ꯈꯔꯁꯨ ꯄꯤꯈ꯭ꯔꯒꯨꯝ ꯇꯧꯗꯥꯏꯅꯦ ꯑꯗꯨꯅ ꯀꯣꯟꯅꯔꯣꯏ ꯍꯥꯏꯔꯣ ꯀꯥꯏꯗꯩꯅꯣ ꯀꯣꯟꯅꯔꯣꯏ ꯐꯤꯔꯣꯜ ꯈꯔꯁꯨ ꯌꯦꯡꯂꯛꯀꯦ ꯏꯟꯁꯥꯡꯁꯨ ꯂꯩꯔꯛꯀꯦ ꯑꯗꯒꯤ ꯏꯕꯨꯡꯉꯣꯒꯤꯁꯨ ꯀꯩꯀꯩꯅꯣ ꯈꯔ ꯌꯦꯡꯉꯛꯀꯦ ꯃꯥꯏꯗꯤ ꯀꯔꯤꯝ ꯂꯩꯅꯤꯡꯉꯥꯏ ꯂꯩꯔꯝꯃꯣꯏ ꯅꯣꯡꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯕ ꯐꯥꯎ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯁꯤꯟꯕ ꯃꯥꯅ ꯀꯔꯤꯕꯨ ꯂꯩꯅꯤꯡꯉꯥꯏ ꯂꯩꯗꯧꯔꯤꯒꯦ ꯂꯩꯔꯨꯅꯨ ꯑꯗꯨꯒꯤ ꯁꯔꯨꯛ ꯉꯥ ꯂꯩꯔꯛꯑꯣ ꯆꯥꯊꯣꯛꯁꯤ ꯏꯕꯨꯡꯉꯣ ꯅꯪꯒꯤ ꯀꯩꯝ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯕ꯭ꯔꯅꯦ ꯅꯠꯇ꯭ꯔꯒꯅ ꯇꯣꯛꯑꯁꯤꯔꯣ ꯂꯩꯔꯣꯏꯁꯤꯔꯥ ꯌꯥꯔꯦꯗ ꯀꯩꯝ ꯂꯩꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯏꯆꯦꯒ ꯂꯩꯒꯗꯕꯗꯣ ꯑꯗꯨ ꯑꯣꯏꯅ ꯂꯩꯌꯨ ꯆꯠꯅꯕ ꯇꯧꯔꯁꯤ ꯏꯆꯦ ꯍꯣꯏ ꯆꯠꯂꯁꯤ ꯏꯃꯥ ꯆꯠꯂꯨꯈꯤꯒꯦ ꯃꯆꯤꯜ ꯃꯧꯄꯥ ꯑꯅꯤꯗꯨ ꯃꯃꯥꯗ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯊꯣꯛꯈ꯭ꯔꯤ ꯃꯃꯥꯁꯨ ꯃꯆꯥ ꯑꯅꯤꯅ ꯆꯠꯈꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯏꯃꯨꯡꯗ ꯆꯪꯈꯤ ꯁꯣꯝꯗ ꯀꯩꯊꯦꯜꯗꯅꯤ ꯊꯣꯏꯕꯤ ꯃꯥꯒꯤ ꯂꯩꯒꯗꯕ ꯄꯣꯠꯆꯩ ꯃꯌꯥꯝ ꯂꯩꯔꯤ ꯂꯨꯋꯥꯡ ꯃꯁꯦꯅ ꯄꯣꯠ ꯂꯩꯕ ꯉꯥꯏꯔꯒ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩ ꯅꯥꯀꯟꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯊꯣꯝꯖꯤꯜꯂꯛꯏ ꯆꯅꯨ ꯃꯈꯨꯠꯇ ꯄꯥꯏꯔꯝꯕ ꯏꯟꯁꯥꯡꯗꯨ ꯂꯩꯃꯥꯏꯗ ꯂꯣꯏꯅ ꯇꯥꯈ꯭ꯔꯦ ꯂꯨꯋꯥꯡꯗ ꯊꯣꯝꯖꯤꯟꯕꯗ ꯍꯟꯗꯣꯛꯇꯨꯅ ꯃꯊꯟꯇꯁꯨ ꯇꯨꯁꯤꯜꯂꯤ ꯑꯌꯣꯃ ꯃꯤꯁꯤꯡꯁꯦ ꯂꯣꯏ ꯌꯦꯡꯅꯔꯤ ꯏꯀꯥꯏꯕꯅ ꯁꯤꯔꯦ ꯁꯣꯛꯄ꯭ꯔꯥ ꯑꯁꯤ ꯍꯥꯏꯔꯒ ꯂꯨꯋꯥꯡ ꯏꯟꯁꯥꯡꯁꯤꯡꯗꯨ ꯈꯨꯟꯖꯤꯟꯕꯤ ꯆꯅꯨ ꯐꯤꯡꯅ ꯍꯧꯒꯠꯂꯒ ꯏꯟꯁꯥꯡ ꯈꯨꯟꯖꯤꯟꯕꯗꯨ ꯌꯧꯁꯤꯜꯂꯤ ꯑꯅꯤꯗꯨ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯤꯠ ꯆꯥꯅꯩ ꯆꯅꯨ ꯃꯃꯤꯠꯇꯨꯅ ꯂꯨꯋꯥꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯒ ꯏꯟꯁꯥꯡꯁꯤꯡ ꯑꯗꯨ ꯈꯨꯟꯖꯤꯜꯂꯤ ꯂꯨꯋꯥꯡꯗꯤ ꯆꯅꯨꯗ ꯌꯦꯡꯗꯨꯅ ꯂꯩ ꯀꯩꯅꯣ ꯏꯟꯁꯥꯡ ꯄꯤꯔꯣ ꯂꯧꯔꯒꯦ ꯍꯥꯏꯔꯣ ꯏꯆꯦ ꯅꯪ ꯏꯟꯁꯥꯡ ꯀꯥꯎꯁꯤꯟꯅꯔꯒ ꯂꯧꯒꯦ ꯇꯧꯔꯤꯗꯣ ꯀꯩꯁꯨ ꯌꯥꯔꯣꯏ ꯈꯪꯉꯕ ꯃꯣꯏ ꯁꯥꯏ ꯃꯤꯁꯤꯡꯁꯦ ꯃꯀꯣꯛ ꯂꯣꯏ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯏꯟꯁꯥꯡꯁꯤꯕꯨ ꯀꯥꯎꯁꯤꯟꯅꯔꯒ ꯂꯧꯒꯦ ꯇꯧꯏꯅꯦ ꯍꯟꯗꯣꯛꯑ ꯆꯠꯀꯦ ꯀꯩꯅꯣ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ ꯆꯨꯝꯅ ꯂꯦꯞꯆꯔꯤꯕ ꯑꯩꯉꯣꯟꯗꯁꯨ ꯊꯦꯡꯒꯥꯏꯔꯛꯑꯒ ꯑꯗꯒꯤ ꯑꯩꯅ ꯅꯪꯒꯤ ꯏꯟꯁꯥꯡꯁꯤꯁꯨ ꯈꯨꯟꯖꯟꯕꯤꯕꯅꯤ ꯑꯗꯨꯒ ꯑꯩꯉꯣꯟꯗ ꯑꯣꯏꯅ ꯁꯧꯖꯤꯜꯂꯛꯏꯗꯣ ꯅꯠꯇꯦ ꯅꯪꯒꯤꯁꯦ ꯑꯩꯉꯣꯟꯗ ꯄꯥꯝꯃꯤꯔꯣ ꯑꯌꯥ ꯑꯁꯨꯃꯥꯏꯅꯒ ꯍꯥꯏꯌꯦ ꯀꯩ ꯈꯪꯗꯕ ꯅꯪ ꯏꯃꯥꯗ ꯇꯥꯛꯊꯣꯛꯀꯦ ꯈꯪꯅꯤꯅ ꯆꯅꯨ ꯑꯉꯥꯡ ꯃꯆꯥꯒꯨꯝꯅ ꯃꯈꯣꯡ ꯑꯗꯨ ꯇꯥꯐꯤꯡ ꯇꯥꯐꯤꯡ ꯊꯥꯡꯗꯨꯅ ꯆꯠꯈꯤ ꯂꯨꯋꯥꯡ ꯅꯣꯛꯂꯒ ꯆꯅꯨꯅ ꯆꯠꯈꯤꯕꯗꯨꯗ ꯌꯦꯡꯉꯤ ꯅꯤꯡꯗꯨ ꯌꯩꯕꯤ ꯁꯝꯂꯥꯡ ꯑꯗꯨꯅ ꯋꯥꯏ ꯋꯥꯏ ꯇꯥꯔꯤꯕ ꯐꯅꯦꯛ ꯑꯗꯨꯅ ꯀꯧꯇꯛꯅ ꯁꯦꯠꯂꯤꯕ ꯆꯝꯖꯈ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯤꯛ ꯆꯝꯖꯈ꯭ꯔꯦ ꯅꯨꯖꯥ ꯑꯣꯏꯕꯤ ꯃꯍꯥꯛꯇꯣ ꯂꯨꯋꯥꯡ ꯆꯅꯨꯒꯤ ꯃꯇꯧꯗꯨ ꯅꯤꯡꯁꯤꯡ ꯅꯤꯡꯁꯤꯡ ꯄꯪꯅꯣꯛꯇ ꯅꯣꯛꯂꯒ ꯂꯩꯍꯧꯏ ꯅꯥꯀꯟꯗ ꯃꯆꯦ ꯊꯣꯏꯕꯤ ꯄꯣꯠ ꯃꯌꯥꯝ ꯄꯥꯏꯔꯒ ꯃꯧꯄꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯣꯞ ꯄꯣꯞ ꯊꯥꯔꯛꯏ ꯀꯩꯗꯧꯔꯒꯦ ꯅꯊꯟꯅ ꯅꯣꯛꯂꯒ ꯂꯩꯔꯝꯃꯤꯁꯤꯅ ꯀꯅꯥꯗꯅꯣ ꯅꯪ ꯌꯦꯡꯉꯤꯗꯨꯕꯣ ꯑꯗꯒꯤ ꯄꯣꯠꯐꯝ ꯐꯝꯕꯤ ꯃꯧꯁꯤꯗꯔꯣ ꯑꯁ ꯏꯆꯦꯁꯤꯃ ꯃꯧꯁꯤꯗ ꯑꯩꯗꯤ ꯀꯩꯗꯧꯕ ꯌꯦꯡꯗꯣꯏꯕ ꯄꯣꯠ ꯂꯩꯕ ꯂꯣꯏꯔꯗꯤ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯗꯣ ꯀꯅꯥꯗꯅꯣꯕ ꯅꯪ ꯌꯦꯡꯉ ꯅꯣꯏꯗꯣ ꯅꯇꯨꯗꯔꯣ ꯏꯁ ꯑꯉꯥꯡꯁꯦ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯈꯟꯕ ꯍꯧꯔꯕ꯭ꯔꯕ ꯍꯥ ꯏꯆꯦ ꯅꯪ ꯀꯩꯗꯧꯔꯦ ꯍꯥꯏꯕꯅꯤ ꯑꯩꯁꯨ ꯄꯥꯈꯪꯅꯤ ꯀꯩꯅꯣ ꯅꯊꯟꯇ ꯉꯥꯡꯉ ꯂꯩꯍꯧꯔꯨꯅꯨ ꯑꯩ ꯆꯠꯂꯦ ꯍꯦ ꯉꯥꯏꯈꯨꯑꯣ ꯄꯣꯠꯁꯦ ꯈꯔ ꯄꯥꯏꯃꯤꯟꯅꯁꯦꯒ ꯏꯊꯟꯇ ꯄꯨꯕ ꯉꯝꯗꯦ ꯍꯥꯏꯕ ꯑꯕꯨꯡꯉꯣ ꯍꯥꯏꯅ ꯁꯨꯝ ꯆꯠꯈ꯭ꯔꯤꯁꯤ ꯌꯦꯡꯀꯣ ꯉꯥꯏꯈꯣ ꯍꯥꯏꯒ
ꯁꯣꯝꯗ ꯆꯅꯨ ꯁꯍꯔꯗꯒꯤ ꯇꯥꯝꯅ ꯆꯠꯂꯒ ꯂꯩꯕ ꯄꯤꯛꯇꯛꯅ ꯁꯤꯛꯅ ꯇꯥꯔꯤꯕ ꯈꯨꯡꯒꯪ ꯑꯗꯨ ꯇꯝꯅ ꯍꯋꯥ ꯇꯣꯡꯗꯨꯅ ꯂꯥꯛꯏ꯫ ꯃꯈꯣꯏꯒꯤ ꯈꯨꯜ ꯑꯗꯨ ꯌꯧꯔꯗꯨꯅ ꯀꯨꯝꯊꯔꯛꯏ꯫ ꯑꯗꯣꯡꯃꯟꯁꯦꯜ ꯑꯗꯨ ꯄꯤꯔꯝꯂꯒ ꯍꯦꯟꯖꯥꯡ ꯃꯌꯣꯝ ꯑꯗꯨ ꯀꯣꯟꯗꯨꯅ ꯁꯥꯎꯔꯞꯅ ꯃꯌꯨꯝ ꯇꯝꯅ ꯒꯝ ꯂꯥꯛꯏ꯫ ꯃꯥꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯈꯨꯜꯒꯤ ꯃꯕꯨꯡ ꯃꯉꯥꯜꯒ ꯊꯦꯡꯅꯩ꯫ "ꯑꯦ ꯆꯅꯨ, ꯃꯌꯨꯝꯗꯨꯒ ꯀꯥꯏ ꯆꯠꯂꯨꯏꯅꯣ ꯅꯪꯕꯣ?" "ꯑꯥ ꯁꯍꯔꯗ ꯆꯠꯂꯨꯏꯅꯦ, ꯐꯅꯦꯛ ꯁꯥꯕꯗꯣ ꯀꯩꯊꯦꯜꯗ ꯊꯥꯔꯨꯕ, ꯑꯗꯨꯗ ꯏꯟꯁꯥꯡꯁꯨ ꯂꯩꯔꯛꯏꯅꯤ꯫ ꯇꯥ ꯃꯉꯥꯜꯗꯤ ꯃꯁꯥ ꯌꯥꯝ ꯅꯥꯅ ꯀꯥꯏ ꯆꯠꯇꯣꯏꯅꯣ?" "ꯑꯩꯁꯨ ꯁꯍꯔꯗ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ, ꯊꯥꯏꯅ ꯏꯃꯥꯟꯅꯕ ꯑꯃ ꯇꯤꯟꯅꯈꯤ, sikhra kaino amti yonggi tawni." "Is tamanga sia mawongga mandekhai sar masa yam tinarami ko adu tamanga moi a sar masa singse mabog yam phatti hai adagi nupi yam koiraga hundok pirame hai chumbra." Chanu ni isam samna hanglakli bu wa da manga makon kitang thokna noi. "Kana hai du ne isan da du gumbo wa to hoi karama khidi adumai to basidum yaw bisani ado aina khangna bati na basingdi adumum da tawdi." "Yaringo moi do toksin nei ne tamanga ga tinabagi phajanari oiramni ado aisa lagi imana ngairamani tamanga sa thuro silgane lemagana ngamok leiro thabalegi bani punna tamanga lakpa ngairamge." "Hoi hoi ngairam pharisang ado isando mathanda lehubani ima paus tabak sathokibani." "Yani aisa laga punna laiminaramge chale tamanga." Sanu wakhal nungaina mayum tana senjat jatkri manga su sar mai kai pangkirami. Chanu mayum yaure mamana mangol de phamduna langsak sak tu leirami. Chanu insang mayum du mangol de pop launa thammi makong da tong le finat ka du prang prang kakthok laga ngek launa pham tharai. "Hai phirol ga tu loina mot patari ni nangbo yengunya finat ka si sumang tamna pai khre." "As paijara sanoima khai de sa na siri nusa marak sida wana lai ni khangaba ko ka se mai yawi sare humang sham so saradi tumina phamalayo humang soi de nabu isau langa phanabro isau yam lang ninge ai khoido ko sawali sar aduima thabalai do mathanda lehawi hai tamanga ga khunjina thengnei ai moi de lairuge insang sia iman dum pusilo chale ko ima." "Hai numit ta dringai di yumna law ko singang siu ni mase wadra khangdi wani humang sawi sai hairemaga thongalamda othna singkhrise." Chanu makongda kari su tongda thabalai hoida lai thabalai su sangoida lariba phisakon aduda phisa do lairami. Chanu phallauna songsilaklaga phamjilai. "Thabalai nang phanek sia yam kuimale aigidi loiraga kaithel tharaba nangna tatmina sia dabado nabuk phatabi aine hena satningi khangaba imaga pabaga su ima hoi mapamgi usop yawi saikre adasu ayung antada adagi tasawsu sarda thabak sattoine na keda nana leithokri imungi thabak se ai khaktanne tawrisi sida nangna mu saujin birini ne ha." "Yare nang chatlaudabado adusu yam phare ngasai do kaithela sawbada aina phanik thaba loiraga insang khra leiraga thoklakpadane nupa amada thenjili khangaba adu kai doraba pa me nusi haireira kai deino aingonda munne yensile khangaba adu gaina ma se pa mi re aina ngaktang du ping laubasidi aina ne mi mamangtuda nungaidina thabiramabani hoi aina budi laluri aduiso mai mongda ai sauningi moi sar nupa singse tawyam ngam nangna haibado chumdoini awang le kai ki tababi do masuna hanwai sar nupa mo koire kaina yamokibado ningsingi bo nangondaga nasak ipa pasakai nupa phangdabi aidi sardagi nupa ni korisi kaina ga tawrambado ningsingi aduga nupa hatu hundok pirambado as khangdeda tababi do sakra kaksarasu mai mongdo yam nungaite hausikna mahimdagi mapaga tholakidre ado tasogi mamanaba malaibani mahadi mabuk yam phabaningo ekhoida nongma laami tasogu punna mahai taminare haibra kaino masakadi wa haisi ai phau kenjangi tawi khangaba kenjangi tawrineba nangsu ura khangi yare bema masak phana phajarasu aidina moi sar daga suklai leijaningde ado nang phise horen kona musaro noi maningi samprado heklaga saseba hoyai naw wangdi wangni sampra pambido matik natana zeikhra sangom pairagi hekse ani do wari saraga maninglomna satkre somda mangal sar yauraduna magi marup nuwang hoida lai sumangdo lepnaga kaurei luwangsu taraduna tholakpada thajadaba marup lamdam tam laikhraba matawbu ubada suklama maithongadu maga lamna noklaga sangsilai. "Kaino yam thajadi sida sumna lairo natraga kaisalino
ꯊꯕꯛ ꯑꯃꯒꯤ ꯂꯥꯛꯄꯅꯤ ꯅꯣꯏꯗꯁꯨ ꯆꯠꯀꯦꯅ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯕ ꯑꯗꯨꯗ ꯇꯥꯟ ꯆꯥꯔꯦꯟ ꯆꯪꯉꯛꯄꯅꯤ ꯀꯩꯅꯣ ꯃꯌꯨꯝꯗ ꯂꯥꯛꯑꯒ ꯁꯨꯃꯥꯡ ꯂꯦꯞꯍꯜꯂ ꯊꯝꯒꯦ ꯍꯥꯏꯔꯣ ꯅꯪ ꯎꯕꯗ ꯍꯔꯥꯎꯔꯤꯉꯩꯗ ꯂꯣꯏ ꯀꯥꯎ ꯂꯧ ꯑꯩ ꯀꯥꯗ ꯆꯪꯁꯤ ꯂꯨꯋꯥꯡꯒ ꯃꯉꯥꯜꯒꯗꯣ ꯅꯣꯛ ꯅꯣꯛꯇꯅ ꯏꯃꯨꯡꯗ ꯆꯪꯂꯛꯏ ꯃꯃꯥꯅ ꯆꯥꯛꯈꯨꯝꯗꯒꯤ ꯊꯣꯛꯂꯛꯄꯒ ꯑꯅꯤꯗꯨꯅ ꯅꯣꯛꯂꯒ ꯀꯥꯗ ꯆꯪꯈꯤꯕꯗꯨꯗ ꯃꯊꯧ ꯂꯩꯇꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯐꯤ ꯀꯥꯝꯕꯤꯗꯨꯃ ꯍꯧꯔꯛꯏ ꯇꯨ ꯑꯃꯨꯛ ꯆꯪꯈ꯭ꯔꯦ ꯅꯠꯇꯦ ꯃꯌꯥꯏ ꯀꯥꯁꯤꯗ ꯐꯝꯅꯕ ꯑꯁꯨꯛ ꯐꯖꯅ ꯊꯥꯔꯤꯕꯁꯤ ꯐꯝꯗꯈꯩ ꯃꯥꯒꯤ ꯀꯥꯅꯤꯅ ꯁꯨꯔꯣꯡ ꯃꯥꯟꯕꯁꯤꯗ ꯍꯦꯛꯇ ꯆꯪꯈꯤꯅꯤꯕ ꯑꯣꯏꯔꯔꯦ ꯃꯁꯤ ꯑꯉꯥꯡꯁꯤ ꯑꯗꯨꯕꯨꯗꯤ ꯀꯥꯏꯗꯒꯤ ꯑꯣꯏꯔꯅꯤ ꯅꯣꯡ ꯉꯥꯟꯕꯗꯒꯤ ꯅꯨꯃꯤꯠ ꯇꯥꯐꯥꯎ ꯀꯥ ꯃꯅꯨꯡꯗ ꯂꯩꯕ ꯃꯥꯅꯕꯣ ꯑꯁ ꯅꯣꯏ ꯃꯥꯁꯦ ꯏꯁꯧ ꯑꯃꯨꯛ ꯂꯥꯡꯉꯤ ꯃꯥꯜꯂꯦ ꯑꯩ ꯂꯥꯛꯄꯁꯤꯗ ꯃꯣꯏꯁꯤ ꯁꯥꯎꯅꯤꯡꯉꯤ ꯖꯥꯠꯂꯣ ꯑꯣꯏꯔꯝꯃꯣꯏꯗ ꯑꯩꯒꯤꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯤꯁꯦ ꯈꯪꯉꯤ ꯅꯠꯇ꯭ꯔꯣ ꯈꯪꯗꯦ ꯃꯉꯥꯜ ꯑꯩꯒꯤ ꯄꯨꯟꯁꯤꯁꯦ ꯑꯁꯨꯛ ꯇꯣꯟꯅ ꯄꯣꯛꯂꯝꯃꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯁꯦ ꯃꯣꯏꯅ ꯄꯣꯛꯇꯕ ꯃꯆꯥꯔꯁꯨ ꯈꯪꯗꯦ ꯏꯆꯦꯒꯤ ꯏꯕꯥꯅꯤ ꯂꯩꯕꯁꯤꯗ ꯃꯤꯅꯨꯡꯁꯤ ꯈꯦꯠꯅꯅ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯋꯥꯁꯨ ꯌꯥꯝ ꯋꯥꯏ ꯑꯗꯨ ꯑꯣꯏꯔꯒꯅ ꯑꯩꯈꯣꯏꯗ ꯑꯣꯏꯅ ꯂꯩꯔꯨꯁꯤꯔꯣ ꯈꯨꯡꯒꯪꯗ ꯂꯩꯕ ꯇꯜꯂꯦꯅ ꯑꯃꯨꯛ ꯍꯥꯏꯔꯛꯇꯣꯏꯔꯣ ꯀꯩꯗꯧꯕꯩ ꯍꯩꯅꯔꯣꯏꯗꯣꯏꯅꯣ ꯅꯍꯥꯟꯅ ꯅꯣꯏꯗ ꯂꯥꯛꯑꯒ ꯂꯩꯔꯁꯤꯔꯐꯥꯎ ꯈꯜꯂꯝꯂꯤꯕꯅꯤ ꯅꯣꯏꯅ ꯂꯩꯍꯟꯅꯤꯡꯉꯣꯏꯗ꯭ꯔꯅ ꯑꯃꯨꯛ ꯈꯟꯕ ꯏꯁ ꯀꯩꯗꯧꯕꯩ ꯂꯩꯍꯟꯅꯤꯡꯉꯣꯏꯗꯣꯏꯕ ꯅꯪ ꯂꯩꯅꯤꯡ ꯃꯇꯝꯗ ꯂꯩꯔꯨ ꯂꯥꯛꯑꯣ ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯣꯏꯅ ꯌꯥꯗ꯭ꯔꯗꯤ ꯑꯩꯁꯨ ꯈꯪꯗꯦ ꯃꯣꯏꯅ ꯌꯥꯔꯣꯏꯗꯕꯒꯤ ꯃꯔꯝꯒ ꯂꯩꯇꯦꯗ ꯃꯣꯏꯗꯤ ꯑꯩꯅ ꯌꯨꯝꯁꯦ ꯂꯩꯇ꯭ꯔꯁꯨ ꯊꯤꯕꯤꯔꯛꯀꯗꯧ ꯅꯠꯇꯦ ꯑꯩꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤ ꯈꯪꯕꯁꯨ ꯃꯉꯥꯜ ꯅꯪ ꯈꯛꯇꯅꯤ ꯑꯗꯨꯅ ꯑꯩꯅ ꯋꯥꯈꯜ ꯋꯥꯔꯀꯥꯟꯗ ꯋꯥꯔꯤ ꯁꯥꯐꯝ ꯂꯩꯇꯕꯒꯤ ꯑꯩ ꯀꯌꯥꯝ ꯋꯥꯏ ꯈꯪꯕ꯭ꯔꯥ ꯑꯗꯨ ꯈꯪꯕꯩꯅꯤ ꯑꯩꯅ ꯂꯝ ꯂꯥꯞꯄꯁꯨ ꯂꯥꯞꯅ ꯂꯥꯛꯏꯁꯦ ꯅꯣꯏ ꯏꯃꯥꯍꯣꯏꯁꯤꯁꯨ ꯀꯩ ꯍꯥꯏꯅꯤꯡꯉꯤꯅꯣ ꯈꯪꯗꯦꯕ ꯃꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯗꯨꯅ ꯍꯦꯟꯅ ꯂꯨꯅ ꯇꯧꯋꯦ ꯍꯥꯏꯅꯩ ꯅꯣꯏꯒꯤꯁꯤꯅ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯑꯩ ꯑꯣꯏꯔꯗꯤꯕ ꯅꯍꯥꯟꯅ ꯀꯥꯏꯗꯝ ꯆꯠꯈ꯭ꯔꯅꯤ ꯑꯗꯨꯏꯁꯨ ꯃꯇꯝ ꯂꯥꯛꯀꯅꯤꯗ ꯑꯗꯣ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ ꯑꯩ ꯆꯥꯅꯕ ꯀꯩ ꯂꯩꯒꯦ ꯌꯦꯡꯒꯦ ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯋꯥꯔꯝꯒꯅꯤ ꯍꯤꯞꯊꯒꯦꯁꯨ ꯑꯗꯨꯝ ꯍꯤꯞꯄꯣ ꯍꯣꯏ ꯑꯗꯨ ꯊꯨꯅ ꯆꯪꯉꯧꯀꯣ ꯅꯣꯏ ꯏꯃꯥ ꯑꯃꯨꯛ ꯆꯪꯉꯗꯤ ꯑꯩ ꯇꯜꯂꯦꯕ ꯃꯉꯥꯜꯒꯤ ꯋꯥꯍꯩꯗꯨꯗ ꯂꯨꯋꯥꯡ ꯅꯣꯛꯐꯦꯠ ꯇꯧꯔꯒ ꯊꯣꯛꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯕ ꯌꯥꯕ ꯁꯥꯔꯝꯃꯤ ꯃꯉꯥꯜꯅ ꯂꯨꯋꯥꯡꯒꯤ ꯄꯨꯛꯅꯤꯡꯕꯨ ꯊꯦꯝꯖꯤꯟꯕꯤ ꯊꯦꯡꯖꯤꯜꯂꯛꯂꯕꯗ ꯃꯉꯥꯜ ꯃꯌꯨꯝꯗ ꯆꯠꯅꯕ ꯊꯣꯛꯂꯛꯏ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯂꯨꯋꯥꯡꯒ ꯃꯈꯣꯏꯅꯤ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯅꯪꯁꯨ ꯋꯥꯈꯜ ꯌꯥꯝ ꯈꯟꯖꯤꯟꯕ ꯌꯥꯗꯦꯀꯣ ꯅꯪꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯒ ꯑꯩꯈꯣꯏꯗ ꯑꯗꯨꯝ ꯂꯥꯛꯑꯣ ꯍꯣꯏ ꯂꯥꯛꯀꯦ ꯌꯥꯔꯦ ꯆꯠꯂꯣ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯅꯪꯁꯨ ꯌꯥꯝ ꯂꯩꯖꯅꯤꯡꯉꯅꯨ ꯂꯩꯕ ꯅꯨꯡꯉꯥꯏꯔꯣꯏ ꯑꯩꯈꯣꯏꯗꯗꯤ ꯅꯣꯏꯗꯧꯅ ꯏꯪꯅ ꯂꯩꯕ ꯅꯠꯇꯦꯕ ꯏꯁ ꯃꯤꯅꯥꯏ ꯃꯥꯟꯕ ꯑꯩꯕꯨ ꯌꯥꯝ ꯂꯩꯖꯅꯤꯡꯕꯒ ꯇꯥꯍꯜꯂꯦ ꯅꯃꯥ ꯆꯥꯔꯣꯏ ꯃꯥꯟꯕꯤꯗꯣ ꯊꯣꯛꯂꯛꯇ꯭ꯔꯤꯀꯥꯟꯗ ꯆꯠꯆꯍꯧꯔꯒꯦ ꯌꯨꯝ ꯌꯧꯔꯒ ꯁꯤꯗꯤ ꯊꯥꯔꯛꯑꯣ ꯍꯣꯏ ꯊꯥꯔꯛꯀꯦ ꯅꯪꯁꯨ ꯃꯔꯛ ꯃꯔꯛꯇ ꯊꯥꯔꯛꯑꯣ ꯇꯨꯃꯤꯟ ꯂꯩꯁꯤꯟꯕꯤꯗꯣ ꯇꯧꯅꯨ ꯁꯤꯈ꯭ꯔꯕ ꯍꯦꯛꯇ ꯅꯤꯡꯉꯦꯕ ꯐꯔꯦ ꯑꯗꯨꯗꯤ ꯆꯠꯂꯨꯈꯤꯒꯦꯀꯣ ꯂꯩꯍꯧꯔꯦ ꯂꯨꯋꯥꯡ ꯃꯇꯥꯎꯒ ꯃꯇꯝ ꯀꯨꯏꯅ ꯋꯥꯔꯤ ꯁꯥꯔꯨꯗꯕꯒꯤ ꯋꯥꯈꯜ ꯌꯥꯝ ꯅꯨꯡꯉꯥꯏꯅ ꯆꯪꯂꯛꯏ ꯃꯃꯥꯅ ꯃꯥꯡꯒꯣꯜꯗ ꯂꯦꯞꯂꯒ ꯃꯆꯥꯅꯨꯄꯥ ꯆꯪꯂꯛꯄꯗꯨꯗ ꯃꯥꯏ ꯍꯧꯅꯕꯤ ꯉꯥꯡꯕꯤꯗꯨ ꯑꯃꯨꯛ ꯍꯧꯔꯛꯏ ꯀꯥ ꯃꯅꯨꯡꯗ ꯑꯃꯨꯛ ꯂꯩꯔꯨꯔꯒꯦꯔꯥ ꯅꯠꯇꯦ ꯃꯄꯥꯟ ꯏꯄꯥꯟ ꯈꯔ ꯊꯣꯛꯇꯅ ꯂꯩꯕ ꯃꯌꯥꯏ ꯀꯥ ꯃꯅꯨꯡꯗ ꯁꯨꯝ ꯂꯩꯁꯤꯟꯗꯅ ꯍꯤꯞꯇꯅ ꯂꯩꯔꯤꯕꯗꯨꯕꯨ ꯐꯅꯕꯨ ꯉꯝꯃꯤꯅꯦ ꯑꯩ ꯑꯣꯏꯔꯗꯤ ꯁꯨꯡꯉꯝ ꯉꯝꯖꯔꯣꯏ ꯏꯃꯥꯅ ꯑꯩ ꯎꯕ ꯈꯨꯗꯤꯡꯒꯤ ꯈꯨ ꯑꯗꯨꯝ ꯀꯥꯝꯃꯤꯁꯤꯕꯨ ꯀꯩꯒꯤ ꯏꯃꯨꯡꯁꯤꯗ ꯑꯩꯒꯤ ꯃꯤ ꯀꯅꯥꯕꯨ ꯂꯩꯔꯤꯒꯦ ꯑꯩꯅ ꯋꯥ ꯑꯃ ꯍꯥꯏꯕꯗ ꯅꯈꯣꯏꯅ ꯊꯑꯣꯏꯅ ꯇꯥꯕꯤꯕ ꯑꯩꯁꯦ ꯏꯃꯥꯒ ꯄꯥꯕꯒꯅ ꯄꯣꯛꯇ ꯃꯆꯥ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯅꯅꯦ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤꯕ ꯃꯑꯣꯡ ꯃꯇꯧ ꯃꯌꯥꯝꯁꯦ ꯑꯩꯁꯨ ꯃꯤꯅꯤ ꯏꯆꯤꯜ ꯏꯅꯥꯎ ꯏꯕꯥꯅꯤꯈꯛ ꯂꯩꯕꯁꯤꯗ ꯃꯤꯅꯨꯡꯁꯤ ꯈꯦꯟꯅꯅ ꯎꯠꯂꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯀꯥ ꯃꯅꯨꯡ ꯂꯩꯕ ꯇꯥꯕꯅꯦ ꯅꯣꯏꯒ ꯋꯥꯔꯤ ꯁꯥꯅꯤꯡꯕꯁꯨ ꯄꯣꯛꯇꯦ ꯆꯒꯠ ꯆꯒꯠ ꯌꯥꯝ ꯉꯥꯡꯀꯠ ꯑꯩ ꯁꯥꯎꯅꯤꯡꯗꯦ ꯀꯌꯥꯗ ꯊꯛꯁꯤꯒꯁꯤ ꯂꯩꯇ꯭ꯔꯤ ꯃꯆꯥꯅꯤ ꯌꯦꯡꯉꯨꯅꯦ ꯃꯃꯥ ꯑꯩꯉꯣꯟꯗꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯀꯩꯁꯨ ꯂꯩꯇꯅ ꯍꯥꯏꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯥꯏ ꯆꯪꯈꯤꯅꯨ ꯂꯥꯛꯑꯣ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯂꯥꯛꯑꯣ ꯃꯃꯥꯅ ꯂꯥꯎꯔꯤꯕꯗꯨ ꯇꯥꯁꯤꯜꯂꯨꯗ ꯂꯨꯋꯥꯡ ꯐꯤꯡꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯗꯨ ꯒꯝ ꯂꯥꯎꯅ ꯂꯣꯟꯁꯤꯟꯈꯤ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯆꯦ ꯊꯣꯏꯕꯤꯗꯨ ꯆꯥꯛꯈꯨꯝꯗ ꯆꯥꯛ ꯆꯥꯅꯕ ꯁꯦꯝ ꯁꯥꯔꯤ ꯏꯕꯨꯡꯉꯣꯗꯤ ꯀꯥ ꯃꯅꯨꯡꯗ ꯑꯗꯨꯝ ꯂꯩꯁꯤꯟꯈ꯭ꯔꯕ ꯆꯥꯛ ꯆꯥꯕꯒꯤ ꯃꯇꯝꯁꯤꯗꯤ ꯈꯪꯂꯝꯒꯅꯤ ꯈꯜꯂꯤ ꯍꯧꯖꯤꯛꯐꯥꯎ ꯊꯣꯛꯂꯛꯇ꯭ꯔꯤꯁꯤ ꯕꯦꯃꯥ ꯅꯪ ꯑꯝꯇ ꯌꯦꯡꯉꯨꯁꯨ ꯀꯥ ꯃꯅꯨꯡꯗꯒ ꯃꯊꯟꯇ ꯁꯤꯖꯈ꯭ꯔꯖꯥꯠꯂ ꯑꯝꯇ ꯌꯦꯡꯉꯨꯁꯨ ꯆꯠꯂꯨ ꯑꯁ ꯑꯩꯈꯣꯏ ꯄꯥꯕꯁꯤꯃ ꯐꯩ ꯈꯪꯗꯦ ꯐꯠꯇꯦ ꯈꯪꯗꯦ ꯊꯣꯏꯕꯤ ꯃꯧꯄꯥ ꯀꯧꯕ ꯊꯣꯛꯈꯤ ꯑꯣꯏꯔꯔꯣꯏꯗꯧ ꯃꯆꯥꯅꯤ ꯑꯁꯤ ꯃꯤꯒꯤꯗꯤ ꯃꯆꯥꯅꯨꯄꯥꯅ ꯌꯨꯝꯒꯤ ꯃꯇꯦꯡ ꯄꯥꯡꯉꯤ ꯑꯩꯈꯣꯏꯒꯤꯅ ꯎꯀꯥꯏ ꯇꯛꯏ ꯁꯦꯜ ꯆꯪꯕ ꯌꯥꯃꯈꯩ ꯆꯪꯍꯜꯂꯒ ꯀꯥꯟꯅꯗꯕꯗ ꯃꯤꯔꯦꯝ ꯑꯣꯏꯔ ꯂꯩꯔꯤꯁꯦ ꯀꯌꯥꯝꯗꯤ ꯌꯥꯝꯃꯦ ꯃꯥꯅ ꯍꯦꯛ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯆꯪꯉꯤꯕ ꯁꯦꯜ ꯃꯌꯥꯝꯁꯦ ꯑꯁꯨꯃꯥꯏꯅ ꯇꯧꯅꯤ ꯈꯪꯉꯝꯃꯗꯤ ꯄꯣꯛꯂꯝꯃꯣꯏꯗꯧꯅꯤ ꯃꯃꯥ ꯅꯪꯁꯨ ꯈꯔ ꯉꯥꯡꯂꯕꯗꯤ ꯌꯥꯔꯦ ꯇꯣ ꯉꯥꯡꯉꯨꯔꯅꯨ ꯃꯥꯏ ꯊꯣꯛꯄ ꯇꯧꯖꯔꯁꯅꯤ ꯍꯌꯦꯡ ꯀꯣꯟꯅ ꯋꯥꯔꯀꯥꯟꯗ ꯃꯔꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯁꯅꯤ ꯀꯩꯅꯣ ꯍꯌꯦꯡ ꯀꯣꯟꯅꯗꯤ ꯀꯔꯝ ꯀꯥꯟꯗꯅꯣ ꯅꯠꯇꯦ ꯀꯔꯝ ꯀꯥꯟꯗꯅꯣ ꯍꯥꯏꯕ ꯍꯩꯃꯥ ꯃꯥꯕꯨ ꯁꯨꯃꯥꯏꯅ ꯁꯨꯝ ꯇꯧꯔꯒ ꯂꯩꯕ ꯌꯥꯒꯗ꯭ꯔꯣ ꯅꯨꯄꯤ ꯑꯉꯥꯡꯗꯤ ꯊꯤꯔꯛꯈꯤꯅꯤꯗꯅ ꯑꯗꯨꯝ ꯀꯥꯟꯗ ꯋꯥꯈꯜ ꯇꯥꯖꯔꯛꯀꯅꯤ ꯊꯕꯛ ꯁꯨꯅꯤ ꯈꯪꯗ꯭ꯔꯤꯁꯦ ꯃꯊꯟꯇ ꯁꯨꯅꯤꯡꯉꯛꯇꯣꯏ ꯈꯪꯉꯕ ꯁꯨꯅꯤꯡꯉꯛꯇꯣꯏ
수랭니 누비가도 티라니 소이드나 티라니에바 아시기 누빠시 레르카동 누비두니 아이는 닝닝이시 토이비 먹바기 통도 틸레가 까우레이 아붕어 작사기로이드로 작로이리 이고는 자라기 토이비 수와 마카 따름다 살크리 앙악바니 마시 오이비 마학수 먹바기 아와부도 가리수 강진 우신나드나 레이톡바 ಯಕ್남미 누왕 통나우 마파도도 팜라가 와칼 망두는 레이 강가우다 미루 아니두다 와로바 뺀다바기 비당 심타레이 leppa leita tarakli mapido khamjilbasu tawdri nupa oirubana makhol thokna kapsabasu ngamda tarakli mapido phajinjaduna nongthakta yengkhatli thengsilakli mama mappa ase khoisu sak toknaraga thabak loisilamlaga pothanakri luwang kadagi tapna thoraklaga chakhumda sanglei samukta magi sak saru kuptuna thamlibadu hangdoklaga yengi sibot irolaga lerembaduda jaktu amuk kupsinuna thamlammi aduga mamang thongdo hanglaga mangolduda mathanda phammi thenglaklaba ahingi ing laramba nami malangba mana haksanga du yeisilei aibu mangal hoida satlasirane moida satnam sildune hena leiteni moida hangdubusu mitop nijabadongna tawdorini as hingbasi sum bitlesilakrida umsida asukto na poklamda saru pomdabna phabni he isor meisibu kaidubai pohalino nangsu aigonda kari sanginu tawrise nangna sanging tungmakta boirate ngasi ya tungkibadagi hawalakta boizagi nungtigi tunglamdaida aibu hawat hanbirano haijabasu nangna nongda tabide asuktona itop amagumna yumasi leribase isor nangsu yengba ngamlibro aida nang oirabadi nahana lawsinbirani luwang phamba yaba phamlamlaga nongalamdaida magi kada sanglaklaga tumthakre asumna chayol khra hokre luwangi mungdi kariso ahongba leite apupu masanupa sibu uba yade nganga dogi hana masendo kaka adu leibuga sap manakre nongma numidangi namitni ngasini luwang saksaba sanglei masi leibu udabaduda mama khoida hanglei kaino isidi leibu udena kaidum sakrage mama nabi malaena thongal phok thokibani karino moigi jagogi pirol khra thilei haibra karino adu laruni thokibani numidang mama nabi lakpoiradi yumsida sumchangla kaidauza thongalda thoktrasu o yare madu nangna thijinbiyoide midi thabak sinbini yumsi changlakpagi matamga leiramoi aduna nasi oina thokrisini adudane nangna sum hangda leirido kari sanarige ima ise sinupini adusu leisab numidang sida mama nabi lai haidana thongal thoke haibaduda yumna changlakpa yadaba salana sum hangbani madu hangbagi mathau tade haiba aina harisina ko khange ko se sakse tumina sa wa makha tarano asi harga sak yawu khamdu langboi inboi tawraga luwangi manakta insilai luwang masado phathaba ngamlaktre nakanda wakari sungangdana tumina phamli ba mapadu onsilaklaga baba aise ayok masara kai asidi siang nairu noi nei ngona tawrise ai khangba ngamtre ai ngonda bung silaktraso sakto tumina sar aina sak sa sadaba panabi haide aise yumsigi mira natraga atopadagi lawraga yok persiang nairu imung sigi nupa yaudina mingonda yukpa soramoni sinani ingonda minum simta leitrise hai wasoi nganglakan nangonda thadariba sialse kayam yame ha pi ikandagi thadariba sial yamdo pulak punsilabadi na yumma madum saba yarani aikhoigi awabadi nangna khangbibro imung sigi wari awa nungai nangbu no ta hangkhrabro aina kari tawri napana kari khalli adagi nasina kari tawri nangbu khangbro thoibisu tanzaduda noknokduna sakumda sanglai oh nahandagi noidi aingonda sangkiba selmi yamdugi khanbada yawaram yoire noina imungsi wari aingonda sadrasu lailoi khangina thoibina nangdi kari khangiba nonganbadagi numit taba phau ka manungda dom aisinba nangna chak chaba phau aikhoiga puna saminaba masingbu thiba yani ije nangwa ngangkano kaidong ngangoi doiba kaibu khange imungsigi awaba nangi thokpu panglai mariba nangna yumsida khonjel sauna wangang ise ikaidro luwang phingna manakta laiba ising khuzaidu ta paikatlaga masigi maiduda isingdun haijili asumna tarokpudu thoibisu manakta areibu pot amana thomlai mamampa anidusu masida makuthai haiduna luwangda sangsilaklaga mamaidu thajinbawo phubu tawrei luwang mamampa do lakna inthorei ngasi ine khuthajise ima ipa isini haibagi mingthondugi khaktani nasada minungsi khenana thamliba nang nongma natraga nongmadi aigi darkar oirakpada ifamda sangjarakpa yaroi aduga
ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯗ ꯆꯪꯂꯤꯕ ꯁꯦꯜ ꯃꯌꯥꯝꯗꯣ ꯅꯣꯡꯃꯗꯤ ꯑꯩ ꯁꯣꯏꯗꯅ ꯁꯤꯡꯕ ꯂꯥꯛꯈꯤꯅꯤ ꯅꯣꯏꯒꯤ ꯅꯔꯜ ꯉꯁꯤꯗꯒꯤ ꯆꯥꯔꯣꯏ ꯑꯩꯅꯁꯨ ꯁꯣꯏꯗꯅ ꯁꯤꯡꯒꯅꯤ ꯀꯔꯤꯕ ꯍꯥ ꯑꯉꯥꯡ ꯅꯪꯅ ꯑꯗꯨꯃꯥꯏ ꯍꯥꯏꯌꯦꯕ ꯌꯨꯝ ꯑꯁꯤꯗ ꯃꯤꯔꯦꯝ ꯑꯣꯏꯅ ꯂꯩꯔꯤꯕ ꯅꯪꯅ ꯋꯥꯖꯥꯎ ꯉꯥꯡꯕ ꯌꯥꯕ ꯌꯥꯕ꯭ꯔꯕ ꯏꯁ ꯁꯦꯜꯁꯤꯡꯅꯤ ꯅꯣꯏꯒꯤ ꯅꯔꯜ ꯆꯥꯔꯣꯏ ꯀꯥꯏꯅ ꯃꯤꯅꯨꯡꯁꯤ ꯈꯦꯅ ꯊꯝꯕ ꯀꯥꯏꯅ ꯍꯥꯏ ꯅꯁꯤꯁꯤꯗꯤ ꯌꯨꯝꯗ ꯀꯨꯏꯅ ꯂꯩꯔꯣꯏ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯈꯤꯅꯤ ꯈꯟꯕꯒꯤ ꯑꯩꯅ ꯈꯔ ꯂꯨꯅ ꯇꯧꯕꯁꯤꯗ ꯅꯪꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯣꯏꯔꯦꯅꯦ ꯍꯥ ꯇꯧ ꯂꯨꯅ ꯇꯧꯕꯗꯣ ꯇꯧ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯑꯩ ꯀꯩꯁꯨ ꯍꯥꯏꯔꯣ ꯑꯗꯨꯕꯨ ꯅꯣꯏꯅ ꯑꯩꯉꯣꯟꯗ ꯎꯠꯂꯤ ꯃꯤꯅꯨꯡꯁꯤꯁꯤꯗꯤ ꯏꯃꯥꯟꯅꯕꯒꯤ ꯃꯃꯥ ꯃꯄꯥꯅ ꯐꯥꯎꯕ ꯁꯨꯃꯥꯏꯅ ꯇꯧꯗꯦ ꯑꯄꯣꯛꯄ ꯅꯣꯏꯗꯒꯤ ꯃꯣꯏꯅ ꯎꯠꯂꯛꯄ ꯃꯤꯅꯨꯡꯁꯤꯅ ꯍꯦꯜꯂꯤ ꯁꯤꯅ ꯀꯃꯥꯏꯅ ꯇꯧꯔꯤ ꯁꯤꯗꯕꯨ ꯅꯣꯏꯅ ꯑꯩ ꯃꯤꯅꯨꯡꯁꯤ ꯎꯠꯂꯦ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯣ ꯑꯗꯨꯒ ꯑꯩꯁꯦ ꯁꯤꯕꯣꯠ ꯆꯥꯗꯦ ꯈꯪꯉꯤꯅꯤ ꯆꯥꯕ ꯌꯥꯗꯦ ꯈꯪꯅ ꯈꯪꯅ ꯅꯨꯡꯇꯤꯒꯤ ꯊꯣꯡ ꯆꯥꯗꯦ ꯆꯥꯕ ꯌꯥꯗꯦ ꯈꯪꯉꯤꯕꯅꯤ ꯂꯣꯏꯅ ꯑꯗꯨꯐꯥꯎ ꯑꯩ ꯀꯔꯤꯝ ꯈꯟꯗꯅ ꯅꯣꯏꯅ ꯇꯧꯔꯤꯁꯦ ꯑꯩ ꯅꯨꯡꯁꯤꯕꯒꯤꯔꯣ ꯊꯣꯏꯕꯤꯅ ꯀꯩꯅꯣ ꯅꯪꯅ ꯆꯥꯕ ꯌꯥꯗꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯨ ꯁꯨꯝ ꯅꯤꯡꯁꯤꯡꯂꯒ ꯂꯩꯌꯣꯗꯤ ꯀꯅꯥ ꯌꯥꯅꯤꯒꯦ ꯅꯪꯅ ꯆꯥꯗ꯭ꯔꯦꯅ ꯑꯩꯈꯣꯏꯁꯨ ꯆꯥꯗ ꯇꯥꯔꯦ ꯑꯉꯥꯡꯅꯅꯦ ꯃꯆꯤꯡ ꯌꯥꯝ ꯐꯠꯇꯕ ꯁꯥꯒꯅꯨ ꯅꯅꯝ ꯇꯠꯀꯦꯗꯅ ꯅꯣꯏꯅ ꯄꯨꯔꯛꯅꯤꯡꯕ ꯃꯤꯗꯣ ꯂꯣꯏꯅ ꯄꯨꯔꯛ ꯑꯗꯨꯗ ꯀꯤꯕꯤꯗꯧꯕ ꯂꯨꯋꯥꯡꯅꯗꯦ ꯉꯁꯤꯗꯒꯤ ꯏꯃꯨꯡꯁꯤꯗ ꯈꯣꯡꯒꯨꯜꯁꯨ ꯇꯥꯔꯣꯏ ꯅꯣꯏꯒꯤ ꯁꯦꯜ ꯍꯥꯏꯕꯗꯣ ꯑꯗꯨꯃꯗꯤ ꯁꯤꯡꯕ ꯂꯥꯛꯑꯣꯏ ꯍꯟꯗꯣꯛ ꯃꯁꯤꯗꯣ ꯂꯥꯛꯇꯅ ꯏꯟꯊꯣꯛꯂꯝꯂꯒ ꯂꯨꯋꯥꯡ ꯐꯤꯡꯅ ꯊꯣꯛꯈ꯭ꯔꯦ ꯃꯇꯝ ꯀꯨꯏꯅꯗꯒꯤ ꯐꯥꯖꯤꯜꯂꯛꯄ ꯁꯥꯎꯕ ꯄꯦꯟꯗ ꯃꯌꯥꯝꯗꯨꯅ ꯐꯥꯖꯤꯟꯕ ꯉꯝꯗꯅ ꯐꯤꯡꯅ ꯌꯨꯝꯗꯨꯗꯒꯤ ꯊꯣꯛꯂꯛꯏ ꯁꯥꯎꯅ ꯊꯥꯡꯂꯤꯕ ꯈꯣꯡꯊꯥꯡ ꯑꯗꯨ ꯃꯉꯥꯜ ꯍꯣꯏꯒꯤ ꯈꯨꯜꯇꯝꯅ ꯆꯠꯈ꯭ꯔꯦ ꯃꯝꯂꯕ ꯃꯔꯛꯇꯨꯗ ꯆꯣꯛꯊꯕ ꯂꯩꯇ ꯃꯈꯣꯡꯅ ꯆꯠꯈ꯭ꯔꯦ ꯏꯃꯥ ꯑꯁꯤꯅ ꯊꯣꯛꯈ꯭ꯔꯤꯁꯦ ꯇꯥꯟꯅꯔꯨꯁꯦ ꯑꯃꯨꯛ ꯀꯥꯏ ꯀꯥꯏꯗꯣ ꯆꯠꯈ꯭ꯔꯗꯤ ꯕꯦꯔꯥ ꯀꯥꯔꯅꯤ ꯑꯁꯨꯛ ꯌꯥꯝꯅ ꯆꯠꯅꯤꯡꯉꯤꯁꯤꯕꯨ ꯆꯠꯅꯤꯡꯈꯩ ꯆꯠꯈ꯭ꯔꯁꯅꯨ ꯍꯜꯂꯛꯈꯤꯁꯅꯨ ꯏꯃꯥ ꯉꯥꯡꯈꯤ ꯍꯦꯔꯥ ꯃꯥꯅ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯕ꯭ꯔꯥꯗꯣ ꯀꯌꯥꯗ ꯐꯠꯇ꯭ꯔꯤꯕ ꯆꯥꯅꯤ ꯃꯄꯥꯏ ꯐꯥꯎꯕ ꯂꯥꯛꯇ ꯏꯟꯊꯣꯛꯂꯝꯕ ꯉꯝꯃꯤ ꯑꯣ ꯅꯪꯗ ꯅꯠꯇꯤꯌꯦ ꯑꯩꯁꯨ ꯌꯥꯎꯅꯤ ꯏꯟꯊꯣꯔꯛꯏꯗꯣ ꯎꯕꯤꯍꯧꯗ꯭ꯔꯕ꯭ꯔꯣ ꯏꯃꯥ ꯑꯩꯁꯨ ꯏꯟꯊꯣꯛꯑꯝꯃꯤ ꯍꯧꯖꯤꯛ ꯆꯠꯂꯝꯗꯥꯏꯗ ꯂꯥꯛꯇ ꯏꯟꯊꯣꯛꯑꯝꯃꯤꯗꯣ ꯈꯪꯍꯧꯗ꯭ꯔꯣ ꯃꯥꯅ ꯏꯟꯊꯣꯔꯛꯄꯗ ꯐꯛꯂꯥꯡꯁꯦ ꯊꯨꯝꯖꯤꯟꯒꯦ ꯇꯧꯔꯤꯅꯤ ꯑꯗꯨꯒ ꯑꯉꯥꯡ ꯃꯥꯅ ꯏꯁꯤꯡꯒ ꯍꯩꯖꯤꯜꯂꯝꯗꯅ ꯃꯁꯤ ꯑꯩꯁꯤꯕꯨ ꯃꯤꯇꯣꯞ ꯇꯧꯅ ꯃꯥꯏꯗꯒ ꯏꯁꯤꯡꯒ ꯍꯩꯖꯤꯜꯂꯛꯄꯤꯒ ꯇꯧꯏ ꯃꯣꯏꯅ ꯊꯣꯛꯄ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯁꯣꯝꯗ ꯂꯨꯋꯥꯡ ꯑꯃꯃꯝ ꯃꯔꯛꯇꯨꯗ ꯁꯨꯝ ꯂꯥꯛꯄꯅ ꯃꯉꯥꯜ ꯍꯣꯏꯒꯤ ꯈꯨꯜ ꯌꯧꯁꯤꯜꯂꯛꯂꯤ ꯃꯇꯝꯗꯨꯁꯨ ꯊꯦꯡꯖꯤꯜꯂꯛꯂꯕꯅꯤ ꯊꯕꯛ ꯀꯟꯕ ꯈꯨꯟꯖꯥ ꯑꯣꯏꯕꯅ ꯆꯥꯛꯉꯟ ꯆꯥꯗꯨꯅ ꯇꯨꯝꯅꯈꯤꯕꯅ ꯈꯨꯜ ꯑꯗꯨ ꯏꯆꯤꯛ ꯆꯤꯛꯏ ꯃꯝꯂꯕ ꯃꯔꯛꯇꯨꯗ ꯂꯨꯋꯥꯡꯒꯤ ꯂꯝꯕꯤ ꯇꯥꯛꯄꯤꯕꯒꯨꯝꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯇꯟꯗꯟ ꯀꯌా ꯑꯃꯁꯨ ꯀꯣꯏꯄꯥꯏ ꯄꯥꯏꯔꯤ ꯃꯗꯨ ꯎꯕꯗ ꯂꯨꯋꯥꯡ ꯁꯥꯎꯅꯤꯡꯕ ꯑꯋꯥꯕ ꯄꯨꯝꯕ ꯀꯥꯎꯊꯣꯛꯈꯤꯕꯒꯨꯝ ꯇꯧꯏ ꯇꯞꯅ ꯃꯉꯥꯜꯒꯤ ꯌꯨꯝ ꯇꯝꯅ ꯂꯥꯛꯏ ꯃꯇꯨꯡꯗꯁꯨ ꯇꯟꯗꯟꯁꯤꯡꯅ ꯏꯟꯅꯔꯛꯏ ꯁꯨꯝ ꯂꯥꯛꯄꯅ ꯌꯧꯔꯦ ꯇꯞꯅ ꯀꯣꯟꯊꯣꯡꯗꯣ ꯍꯥꯡꯂꯒ ꯆꯪꯂꯛꯏ ꯇꯨꯝꯅꯈ꯭ꯔꯖꯥꯠꯂꯥ ꯊꯣꯡꯒꯁꯤ ꯂꯣꯏ ꯂꯣꯜꯂꯤ ꯃꯣꯏ ꯈꯨꯜꯁꯦ ꯌꯥꯝ ꯉꯟꯅ ꯇꯨꯝꯕ ꯃꯥꯜꯂꯤ ꯑꯩꯕꯨ ꯅꯣꯡꯉꯥꯟꯕ ꯉꯥꯏꯔꯁꯤꯔꯅꯦ ꯍꯧꯖꯤꯛ ꯑꯩꯅ ꯀꯧꯔꯒ ꯀꯩ ꯑꯃꯨꯛ ꯈꯟꯈꯤꯅꯤ ꯑꯁ ꯍꯣꯏꯗ ꯍꯨꯔꯥꯟꯕ ꯂꯥꯛꯄꯁꯨ ꯅꯠꯇꯦ ꯏꯃꯥꯟꯅꯕꯒꯤ ꯃꯌꯨꯝꯗ ꯂꯥꯛꯄꯕꯨ ꯀꯧꯔꯒ ꯌꯦꯡꯂꯒꯦ ꯃꯉꯥꯜ ꯇꯨꯝꯃꯕꯣ ꯑꯩꯅꯤ ꯂꯨꯋꯥꯡꯅꯤ ꯃꯉꯥꯜ ꯂꯨꯋꯥꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟꯅ ꯀꯧꯔꯛꯏ ꯏꯃꯨꯡꯗꯒꯤ ꯊꯥꯕꯜꯂꯩ ꯊꯣꯡ ꯇꯞꯅ ꯍꯥꯡꯗꯣꯛꯏ ꯊꯣꯡ ꯃꯁꯤꯈꯛ ꯍꯥꯡꯗꯣꯛꯂꯒ ꯂꯨꯝꯃꯒ ꯌꯦꯡꯂꯛꯏ ꯂꯨꯋꯥꯡꯁꯨ ꯊꯥꯕꯜꯂꯩꯒꯤ ꯃꯇꯧꯗꯨꯗ ꯇꯧꯐꯝ ꯈꯪꯗ ꯁꯨꯃꯥꯡꯗꯨꯗ ꯂꯦꯞꯂꯤ ꯃꯉꯥꯜ ꯇꯨꯝꯈ꯭ꯔꯕꯣ ꯑꯝꯇ ꯍꯧꯗꯣꯛꯄꯤꯔꯣ ꯂꯨꯋꯥꯡꯅꯦꯅ ꯈꯔ ꯍꯥꯏꯕꯤꯌꯨ ꯍꯣꯏ ꯍꯥꯏꯒꯦ ꯊꯣꯡꯁꯦ ꯑꯃꯨꯛ ꯂꯣꯟꯁꯤꯜꯂꯝꯒꯦ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯕꯨ ꯅꯣꯡꯃ ꯇꯥꯆꯧꯒ ꯂꯥꯛꯃꯤꯟꯅꯔꯝꯕ ꯁꯍꯔꯗꯒꯤꯗꯣ ꯃꯥꯟꯈ꯭ꯔꯦꯗ ꯇꯥꯆꯧꯁꯤꯕꯨ ꯇꯁꯦꯡꯅ ꯇꯨꯝꯈ꯭ꯔꯖꯥꯠꯂꯣ ꯇꯥꯆꯧ ꯊꯥꯕꯜꯂꯩ ꯃꯕꯨꯡꯒꯤ ꯀꯥꯗ ꯆꯪꯂꯛꯂꯒ ꯃꯁꯥ ꯅꯣꯝꯗꯨꯅ ꯍꯧꯗꯣꯔꯛꯏ ꯀꯩꯗꯧꯔꯦ ꯅꯨꯄꯥ ꯑꯃ ꯂꯥꯛꯍꯧꯋꯤ ꯇꯥꯆꯧ ꯍꯧꯗꯣꯔꯛꯑꯣ ꯍꯥꯏ ꯂꯨꯋꯥꯡꯅꯤ ꯍꯥ ꯂꯨꯋꯥꯡꯕꯣ ꯃꯉꯥꯜ ꯐꯤꯡꯅ ꯄꯨꯛ ꯍꯧꯒꯠꯂꯒ ꯐꯃꯨꯡꯗꯒꯤ ꯐꯜ ꯂꯥꯎꯅ ꯆꯣꯡꯊꯔꯛꯏ ꯃꯃꯥꯡ ꯊꯣꯡꯗꯣ ꯍꯥꯡꯗꯣꯔꯛꯏ ꯁꯨꯃꯥꯡꯗ ꯇꯧꯐꯝ ꯈꯪꯗ ꯂꯦꯞꯂꯤꯕ ꯃꯇꯥꯎꯕꯨ ꯎꯕꯗ ꯆꯦꯟꯁꯤꯜꯂꯛꯏ ꯊꯥꯕꯜꯂꯩꯅ ꯃꯃꯥ ꯃꯄꯥꯁꯨ ꯍꯧꯗꯣꯛꯇꯨꯅ ꯃꯄꯥꯜꯗ ꯄꯨꯟꯅ ꯊꯣꯛꯂꯛꯏ ꯂꯨꯋꯥꯡ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯅꯊꯟ ꯂꯥꯛꯏꯔꯣ ꯏꯊꯟꯗ ꯂꯥꯛꯏꯅꯤ ꯑꯗꯨꯁꯨ ꯈꯣꯡꯅ ꯂꯥꯛꯏꯕ ꯅꯣꯏ ꯌꯨꯝꯗꯒꯤ ꯑꯩꯈꯣꯏ ꯈꯨꯜꯁꯤ ꯇꯝꯅ ꯂꯥꯛꯏꯕ ꯀꯩꯗꯧꯔꯒꯦ ꯍꯥꯏꯌꯨ ꯀꯩꯗꯧꯕ ꯍꯥꯏꯕꯨ ꯅꯪꯅ ꯅꯣꯏꯗ ꯂꯩꯔꯨ ꯂꯥꯎ ꯍꯥꯏꯕꯗꯣ ꯑꯗꯨꯒꯤ ꯂꯥꯛꯏꯁꯤꯅꯤ ꯑꯩꯅ ꯅꯣꯏꯗ ꯂꯩꯕꯗ ꯅꯪꯒꯤ ꯏꯃꯥ ꯄꯥꯕꯅ ꯏꯆꯜꯅ ꯁꯥꯎꯗꯣꯏ ꯖꯥꯠꯂꯥ ꯃꯪꯒꯣꯜꯗ ꯂꯦꯞꯂꯤꯕ ꯏꯕꯦꯆꯥꯗꯨ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯏꯆꯥꯅ ꯂꯩꯕꯗ ꯏꯃꯥꯈꯣꯏꯅ ꯀꯩꯒꯤ ꯁꯥꯎꯗꯣꯏꯕ ꯏꯆꯥꯅ ꯂꯩꯅꯤꯡꯕ ꯃꯇꯝ ꯐꯥꯎ ꯂꯩꯌꯨ ꯇꯧꯕꯇꯕꯨ ꯅꯪꯅ ꯍꯤꯡꯁꯤ ꯂꯥꯛꯄꯒꯤ ꯃꯔꯝꯗꯣ ꯁꯦꯡꯅ ꯍꯥꯏꯌꯨ ꯃꯄꯥꯅ ꯏꯃꯨꯡꯗ ꯑꯣꯏꯅ ꯆꯪꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯁꯤ ꯁꯨꯃꯥꯡꯗꯨꯗ ꯁꯨꯝ ꯂꯦꯞꯍꯜꯂꯒ ꯊꯝꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯏꯕꯨꯡꯉꯣ ꯅꯪꯁꯨ ꯋꯥꯈꯜ ꯊꯝꯍꯟꯗꯦꯀꯣ ꯍꯣꯏꯅꯦ ꯑꯩꯗꯤ ꯄꯨꯀꯥꯎ ꯀꯥꯎꯏ ꯂꯨꯋꯥꯡ ꯏꯃꯨꯡ ꯆꯪꯁꯤꯜꯂꯛꯑꯣ ꯌꯥꯔꯦ ꯈꯪꯖꯔꯦ ꯂꯩꯍꯟꯅꯤꯡꯗꯕꯩ ꯀꯥꯎꯁꯤꯟꯅꯩꯗꯣ ꯑꯩ ꯂꯣꯏ ꯈꯪꯉꯤ ꯁꯛ ꯐꯖꯕ ꯏꯕꯨꯡꯉꯣ ꯑꯁꯦꯡꯕꯩ ꯀꯥꯎꯕꯅꯤ ꯅꯪꯗꯧꯅ ꯀꯥꯎꯁꯤꯟꯅꯕꯒ ꯍꯩꯇꯦ ꯂꯨꯋꯥꯡ ꯃꯇꯥꯎ ꯃꯉꯥꯜꯗ ꯈꯛꯇꯅꯤ ꯑꯁꯨꯝꯅ ꯐꯥꯒꯤ ꯇꯧꯖꯕ ꯋꯥ ꯉꯥꯡꯕ ꯃꯈꯣꯏꯗꯨ ꯏꯃꯨꯡꯗ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯏ ꯃꯉꯥꯜ ꯃꯃꯥ ꯃꯄꯥꯗ ꯂꯨꯋꯥꯡꯒꯤ ꯏꯃꯨꯡꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯁꯤꯠ ꯅꯥꯟꯅ ꯂꯤꯔꯤ ꯂꯨꯋꯥꯡꯅ ꯈꯠꯅꯔꯒ ꯂꯥꯛꯄꯒꯤ ꯃꯔꯝꯁꯨ ꯂꯨꯋꯥꯡꯅ ꯂꯤꯔꯤ
ꯇꯥꯔꯛꯀꯦ ꯇꯧꯔꯤꯕ ꯃꯄꯤꯗꯨꯁꯨ ꯐꯥꯖꯤꯟꯕꯗ ꯑꯋꯥꯕ ꯑꯣꯏꯔꯕꯅꯤ. "ꯑꯦ ꯏꯆꯥꯁꯤꯗꯤ ꯁꯤꯗ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯑꯣ. ꯀꯩꯗꯧꯕꯒꯤ ꯑꯥꯗ ꯆꯠꯆꯗꯣꯏꯅꯣ? ꯑꯗꯨꯛ ꯄꯨꯛꯆꯦꯜ ꯄꯤꯛꯄ ꯃꯃꯥ ꯃꯄꯥꯕꯨ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯖꯔꯛꯇ꯭ꯔꯤ. ꯁꯤꯒꯨꯝꯕꯁꯦ ꯂꯩꯇꯕ꯭ꯔꯥ ꯈꯟꯕꯅꯤ. ꯇꯁꯦꯡ ꯂꯩꯗꯤ ꯂꯩꯕ ꯑꯣꯏꯔꯦ. ꯁꯨꯃꯥꯡ ꯀꯨꯝꯍꯩ ꯁꯥꯟꯅꯕꯗ ꯎꯠꯂꯤꯕꯁꯤꯡꯗꯣ ꯃꯈꯣꯏꯅ ꯊꯣꯛꯄ ꯁꯥꯟꯅꯔꯤꯕꯣꯏ ꯅꯤꯡꯏ. ꯑꯗꯨꯒ ꯇꯥꯏꯕꯪꯗꯁꯨ ꯑꯁꯦꯡꯕ ꯂꯩꯕꯒꯤ ꯃꯣꯏꯅꯁꯨ ꯁꯥꯟꯅꯕ ꯑꯣꯏꯔꯦꯅꯦ. ꯂꯩꯌꯨ ꯏꯆꯥꯁꯤꯗꯤ ꯅꯇꯥꯎꯒꯅꯦ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯧ." "ꯅꯣꯏꯅꯕꯨ ꯈꯠꯅ ꯆꯩꯅꯗꯅ ꯅꯨꯡꯁꯤꯅꯅꯕꯨ ꯂꯩꯔꯕꯗꯤ ꯏꯄꯥꯒꯤꯗꯤ ꯌꯥꯔꯦꯀꯣ. ꯁꯤ ꯅꯆꯟꯅꯨꯄꯤꯁꯤꯁꯨ ꯃꯕꯨꯡ 2 ꯁꯨꯔꯕꯅꯤꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯕꯤꯌꯨꯀꯣ." "ꯑꯁ ꯇꯥꯆꯧꯅ ꯁꯦꯟꯅꯕꯗ ꯊꯣꯡꯒꯥꯜ ꯐꯥꯎꯊꯣꯛꯄ ꯉꯝꯗꯦ. ꯑꯗꯨꯒ ꯑꯅꯤꯃꯨꯛ ꯁꯨꯖꯤꯜꯂꯛꯑꯕ. ꯑꯣꯏꯔꯔꯣꯏ, ꯑꯩ ꯑꯣꯏꯔꯔꯣꯏꯕ. ꯅꯨꯄꯥꯒ ꯑꯝꯇ ꯀꯣꯏꯕ ꯐꯪꯉꯔꯣꯏ. ꯏꯇꯥ ꯆꯥꯅꯨꯒ ꯊꯔꯣꯏ ꯈꯨꯟꯕ ꯈꯔ ꯆꯠꯆꯕꯁꯨ ꯐꯪꯉꯔꯣꯏꯕ. ꯇꯥꯆꯧ ꯂꯨꯋꯥ, ꯑꯇꯩ ꯊꯦꯡꯅꯁꯨ ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯄ, ꯉꯥ ꯐꯥꯕ ꯆꯠꯄꯗꯤ ꯊꯤꯡꯕꯤꯒꯅꯨꯀꯣ." ꯂꯨꯋꯥꯡ ꯊꯥꯕꯜꯂꯩꯒꯤ ꯃꯇꯧꯗꯨꯗ ꯈꯪꯅꯣꯛ ꯅꯣꯛꯊꯣꯔꯛꯏ. "ꯑꯌꯥ ꯅꯣꯏ ꯏꯃꯥ ꯑꯁꯤꯝꯇ ꯍꯥꯏꯌꯨ." "ꯑꯣ ꯍꯥꯏꯒꯦ. ꯍꯩ ꯏꯆꯥꯅꯨꯄꯤꯅ ꯂꯧꯕꯨꯛ ꯆꯠꯄ, ꯊꯔꯣꯏ ꯈꯨꯟꯕ ꯆꯠꯄꯗꯨꯗꯤꯅꯦ ꯊꯤꯡꯒꯅꯨꯀꯣ. ꯂꯝ ꯍꯦꯜꯂꯗꯤ ꯄꯪꯐꯨꯗ ꯐꯨꯗꯠ." ꯍꯥꯏꯔꯦ. "ꯌꯥꯔꯦꯕꯣ ꯏꯃꯥ. ꯏꯃꯥꯒꯤ ꯈꯨꯍꯥꯏꯗꯨꯗꯤ ꯍꯥꯏꯗ꯭ꯔꯁꯨ ꯌꯥꯔꯦ. ꯂꯣꯏꯅ ꯆꯞ ꯃꯥꯟꯅꯩ. ꯑꯩ ꯀꯩꯝ ꯍꯥꯏꯖꯔꯔꯣꯏ." ꯃꯉꯥꯜꯅ "ꯑꯁꯤ ꯉꯥꯡꯁꯤ ꯌꯦꯡꯉꯨꯅꯦ. ꯉꯁꯤꯈꯛ ꯂꯥꯛꯏꯕ ꯂꯨꯋꯥꯡꯁꯤꯅ ꯀꯔꯤ ꯈꯟꯈꯤꯗꯧꯔꯤꯒꯦ ꯅꯪ ꯑꯗꯨꯃꯥꯏ ꯍꯥꯏꯗꯨꯕꯣ?" "ꯀꯥꯏꯗꯩ ꯉꯁꯤꯈꯛꯅꯣ? ꯅꯍꯥꯟꯃꯨꯛꯁꯨ ꯇꯥꯆꯧꯒ ꯄꯨꯟꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤꯗꯨꯗꯤ." "ꯉꯁꯤꯈꯛ ꯀꯥꯏꯅ." "ꯏꯆꯟ ꯑꯩꯗꯤ ꯀꯩꯝꯇ ꯊꯤꯡꯉꯨꯏ. ꯅꯪꯅ ꯂꯧꯕꯨꯛ ꯆꯠꯄ ꯍꯥꯏꯗꯣ ꯑꯩꯁꯨ ꯄꯨꯕꯤꯌꯨ. ꯑꯩꯒ ꯄꯨꯟꯅ ꯆꯠꯁꯤ. ꯑꯩꯗꯤ ꯑꯃꯨꯛꯐꯥꯎ ꯆꯠꯇ꯭ꯔꯤꯕ." "ꯀꯩꯅꯣ ꯏꯇꯥꯎ ꯅꯪꯕꯨ ꯑꯉꯥꯡꯁꯤꯗ ꯌꯥꯝ ꯊꯤꯅ ꯇꯧꯕꯤꯕ꯭ꯔꯣ? ꯃꯤ ꯂꯩꯁꯥꯕꯤ ꯐꯥꯔꯕꯅꯤ. ꯅꯪꯁꯨ ꯍꯦꯟꯃꯜꯂꯤꯗ." "ꯅꯣꯏ ꯃꯁꯦꯜ ꯑꯃꯨꯛ ꯏꯆꯪ ꯑꯣꯏꯅꯔꯣ. ꯑꯉꯥꯡꯁꯦ ꯏꯔꯥꯡ ꯌꯥꯝ ꯇꯧꯕꯅꯤ. ꯑꯗꯨꯒꯤ ꯑꯩꯅ ꯈꯔ ꯁꯦꯟꯅꯕꯅꯤ. ꯑꯩꯅ ꯌꯥꯝ ꯑꯣꯠꯄꯤꯕꯒ ꯇꯥꯍꯜꯂꯤ." "ꯑꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ, ꯅꯇꯥꯎꯁꯦ ꯇꯨꯃꯤꯟꯅꯔꯨꯔꯣ. ꯂꯝꯁꯥꯡ ꯂꯥꯛꯄꯒꯤ ꯃꯁꯥꯁꯦ ꯆꯣꯛꯊꯥꯕꯗ ꯂꯣꯏꯔꯝꯃꯅꯤ. ꯅꯣꯏ ꯌꯧꯔꯤ ꯈꯨꯠꯁꯥꯗꯣ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯐꯥꯎ ꯂꯣꯏꯔꯔꯣ. ꯆꯠꯂꯣ ꯇꯨꯝꯃꯨꯔꯣ." "ꯂꯨꯋꯥꯡ ꯂꯥꯛꯑꯣ ꯇꯨꯝꯃꯨꯔꯁꯤ." "ꯍꯣꯏ." ꯃꯈꯣꯏꯗ ꯇꯨꯝꯕ ꯂꯣꯏꯅ ꯆꯪꯅꯈ꯭ꯔꯤ. ꯅꯣꯡꯉꯥꯜꯂꯛꯂꯦ. ꯃꯉꯥꯜꯒ ꯂꯨꯋꯥꯡꯒꯗꯣ ꯄꯨꯟꯅ ꯍꯧꯒꯠꯃꯤꯟꯅꯗꯨꯅ ꯑꯌꯨꯛꯀꯤ ꯁꯦꯡꯂꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯏꯔꯨ ꯂꯨꯖꯔꯤ. ꯊꯥꯕꯜꯂꯩꯁꯨ ꯃꯁꯥ ꯆꯥꯏꯊꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛꯁꯤꯡꯗꯨ ꯂꯣꯏꯁꯤꯜꯂꯤ. ꯃꯃꯥ ꯃꯄꯥꯁꯨ ꯍꯧꯒꯠꯂꯛꯇꯨꯅ ꯑꯌꯤꯡꯕ ꯅꯨꯡꯁꯤꯠ ꯆꯥꯕ ꯊꯣꯛꯈꯤ. ꯂꯨꯋꯥꯡ ꯏꯔꯨꯖꯕ ꯂꯣꯏꯔꯒ ꯃꯪꯒꯣꯜꯗꯨꯗ ꯄꯩꯌꯥ ꯏꯠꯄ ꯇꯝꯃꯤ. ꯃꯉꯥꯜꯁꯨ ꯈꯥꯎ ꯑꯃ ꯄꯥꯏꯔꯒ ꯊꯣꯛꯂꯛꯏ. "ꯂꯨꯋꯥꯡ ꯅꯪ ꯂꯩꯔꯝꯃꯨꯀꯣ. ꯑꯩ ꯆꯦꯡ ꯑꯝꯇ ꯋꯥꯜꯂꯨꯒꯦ. ꯆꯦꯡ ꯂꯩꯔꯝꯗ꯭ꯔꯤ." "ꯍꯣꯏ ꯆꯠꯊꯣꯛꯎꯔꯣ. ꯅꯊꯟ ꯆꯠꯄ ꯅꯨꯡꯉꯥꯏꯒꯗ꯭ꯔꯣ? ꯑꯩꯁꯨ ꯂꯥꯛꯑꯣ." "ꯌꯥꯔꯤ ꯂꯥꯛꯇ꯭ꯔꯁꯨ ꯅꯛꯏ. ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯂꯩꯔꯝꯃꯨꯀꯣ." ꯃꯉꯥꯜ ꯊꯣꯡꯒꯥꯜꯂꯣꯝꯗ ꯄꯔꯞ ꯊꯣꯛꯈ꯭ꯔꯦ. ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯆꯅꯨꯗꯨ ꯌꯦꯟꯗꯦꯝ ꯈꯔ ꯄꯥꯏꯔꯒ ꯆꯣꯡꯗꯨꯅ ꯑꯃꯨꯛ ꯂꯥꯛꯏ. ꯂꯨꯋꯥꯡꯅ ꯇꯨꯡ ꯑꯣꯟꯊꯣꯛꯂꯒ ꯄꯩꯌꯥ ꯏꯠꯄꯗꯨꯗ ꯃꯉꯥꯜ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯈꯠꯂꯤ ꯈꯠꯂꯤ ꯀꯧꯔꯛꯏ. "ꯇꯥ ꯃꯉꯥꯜ ꯄꯩꯌꯥ ꯏꯠꯂꯤꯔꯣ? ꯉꯁꯤꯗꯤ ꯄꯩꯌꯥꯒ ꯏꯠꯂꯒ ꯂꯩꯔꯝꯃꯦ. ꯊꯥꯕꯜꯂꯩ ꯂꯩꯈꯤꯕ꯭ꯔꯣ?" "ꯑꯣꯏꯃꯥ!" ꯂꯨꯋꯥꯡꯅ ꯇꯞꯅ ꯑꯣꯟꯊꯣꯔꯛꯄꯗꯨꯗ ꯃꯪꯒꯣꯜꯗ ꯀꯥꯈꯠꯀꯦ ꯇꯧꯔꯝꯕ ꯆꯅꯨꯗꯨ ꯇꯨꯁꯤꯜꯂꯒ ꯊꯔꯣ ꯑꯣꯟꯊꯈ꯭ꯔꯦ. ꯂꯨꯋꯥꯡ ꯆꯅꯨꯒꯤ ꯃꯁꯛꯇꯨ ꯀꯥꯎꯗꯦ. ꯀꯩꯊꯦꯜꯗ ꯃꯈꯣꯏꯅꯤ ꯊꯦꯡꯅꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯒ ꯅꯨꯃꯤꯠꯇꯨꯗ ꯃꯥꯅ ꯇꯨꯁꯤꯟꯈꯤꯕꯗꯨ ꯑꯃꯨꯛ ꯅꯤꯡꯁꯤꯡꯂꯒ ꯅꯣꯛꯂꯛꯏ. ꯊꯥꯕꯜꯂꯩꯁꯨ ꯆꯦꯟꯊꯣꯔꯛꯏ. "ꯑꯌꯥ ꯆꯅꯨ ꯀꯩꯗꯧꯔꯦ? ꯗꯔꯤ ꯃꯄꯥꯜꯗꯨꯗ ꯁꯨꯞꯄꯒ ꯇꯥꯔꯤꯗꯤ. ꯑꯁ ꯍꯧꯒꯠꯂꯣꯁꯤ. ꯐꯤꯔꯣꯜꯒꯁꯦ ꯂꯣꯏ ꯃꯣꯠꯂꯦ." "ꯑꯌꯣꯃ, ꯑꯁ ꯈꯨꯅꯤꯡꯁꯤ ꯌꯩꯁꯤꯟꯈ꯭ꯔꯦ." "ꯊꯥꯕꯜꯂꯩ ꯑꯁꯤꯕꯨ ꯀꯅꯥꯅꯣ? ꯑꯩꯗꯤ ꯇꯥ ꯃꯉꯥꯜ ꯑꯣꯏꯔꯕ ꯅꯤꯡꯗꯅ ꯀꯧꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯑꯃ ꯑꯣꯏꯔꯝꯕꯁꯤꯗ ꯈꯪꯉꯤꯅꯤ." "ꯑꯁꯤꯔꯣ? ꯑꯩꯈꯣꯏ ꯇꯥꯆꯧꯒꯤ ꯃꯃꯥꯟꯅꯕꯅꯤ, ꯁꯍꯔꯗꯒꯤ ꯍꯥꯏꯕꯗꯣ. ꯅꯣꯡꯃꯁꯤꯗ ꯂꯥꯛꯑꯝꯃꯦꯅ ꯑꯩꯅ ꯍꯥꯏꯕꯗꯣ. ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯗꯣꯏꯅꯤ." "ꯑꯁ ꯏꯀꯥꯏꯍꯦ." "ꯇꯥꯆꯧ ꯂꯨꯋꯥ ꯇꯨ ꯑꯩꯒꯤ ꯏꯇꯥꯅꯦ, ꯑꯩꯅ ꯆꯅꯨ ꯍꯥꯏꯕꯗꯣ. ꯁꯤꯗꯒꯤ ꯈꯔ ꯆꯠꯂꯒ ꯃꯣꯏꯒꯤ ꯌꯨꯝꯁꯨ ꯂꯩꯔꯦ. ꯆꯅꯨ ꯇꯥꯆꯧꯒꯤ ꯃꯃꯥꯟꯅꯕ ꯇꯥꯆꯧ ꯂꯨꯋꯥꯡꯅꯤ, ꯈꯪꯅꯧ." "ꯑꯩ ꯂꯨꯋꯥꯡ." "ꯑꯩꯅ ꯆꯅꯨ." "ꯊꯥꯕꯜꯂꯩ ꯁꯤ ꯌꯦꯟꯗꯦꯝꯅꯦ. ꯏꯃꯥꯅ ꯄꯤꯔꯨꯆꯣꯅ ꯂꯥꯛꯏꯅꯤ. ꯗꯔꯤ ꯃꯄꯥꯜꯁꯦ ꯑꯣꯟꯊꯕꯒꯤ ꯈꯣꯡꯕꯤꯒꯁꯦ ꯂꯣꯏ ꯇꯦꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯦ." "ꯆꯪꯉꯨꯈꯤꯁꯤ ꯂꯥꯛꯑꯣ. ꯑꯩꯁꯨ ꯆꯥꯛ ꯊꯣꯡꯗ꯭ꯔꯤ. ꯏꯕꯥꯅꯤ ꯄꯨꯟꯅ ꯊꯣꯡꯃꯤꯟꯅꯔꯒ ꯆꯥꯈ꯭ꯔꯁꯤ." "ꯌꯥꯔꯦ ꯑꯩꯁꯨ ꯌꯨꯝꯗ ꯆꯥꯛ ꯊꯣꯡꯉꯗꯣꯏꯅꯤ. ꯏꯃꯥꯗꯣ ꯂꯧꯕꯨꯛ ꯆꯠꯀꯅꯤ ꯍꯥꯏꯍꯧꯋꯦ." "ꯇꯥ ꯂꯨꯋꯥꯡ ꯆꯠꯂꯒꯦ. ꯃꯊꯪꯗꯤꯅꯦ ꯇꯨꯡ ꯑꯣꯟꯊꯣꯛꯑꯒ ꯂꯩꯔꯝꯒꯅꯨ." "ꯍꯣꯏ ꯂꯩꯔꯝꯃꯔꯣꯏ. ꯆꯅꯨ ꯍꯦꯛꯇ ꯀꯧꯔꯒꯦꯀꯣ." "ꯍꯣꯏ ꯌꯥꯏꯌꯦ ꯑꯗꯨꯝ ꯀꯧꯋꯣ." "ꯊꯥꯕꯜꯂꯩ ꯆꯠꯂꯦ. ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯄꯥꯠꯇ ꯊꯝꯕꯥꯜ ꯍꯦꯛꯎꯁꯦ. ꯆꯠꯂꯦꯀꯣ. ꯊꯤꯟꯗꯣꯛꯇ꯭ꯔꯦꯀꯣ." ꯆꯅꯨ ꯁꯦꯛꯇꯅ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈ꯭ꯔꯦ. ꯂꯨꯋꯥꯡ ꯆꯅꯨꯗ ꯌꯦꯡꯂꯒ ꯇꯨꯃꯤꯟꯅ ꯅꯣꯛꯏ. ꯊꯥꯕꯜꯂꯩꯅ ꯈꯪꯒꯧ ꯀꯧꯔꯛꯏ. "ꯇꯥꯆꯧ ꯂꯨꯋꯥ ꯀꯩ ꯏꯟꯁꯥꯡ ꯆꯥꯅꯤꯡꯒꯦ?" ꯑꯃ ꯍꯦꯛꯇ ꯌꯥꯏꯗ. ꯑꯗꯨ ꯏꯆꯟ ꯍꯧꯖꯤꯛꯀꯤ ꯅꯨꯄꯤꯗꯣ ꯃꯥꯏꯗꯤ ꯃꯕꯨꯡ ꯂꯩꯕ꯭ꯔꯣ?" "ꯂꯩꯇꯦ. ꯏꯅꯦꯒ ꯃꯥꯒ ꯈꯛ ꯂꯩꯕꯅꯤ. ꯏꯆꯝ ꯆꯝꯖꯕꯅꯤ. ꯃꯁꯛꯀꯁꯨ ꯌꯥꯝ ꯐꯖꯗ꯭ꯔꯥ? ꯊꯪꯅꯕ ꯈꯨꯜꯒꯤ ꯅꯨꯄꯥꯈꯩꯅ ꯌꯥꯝ ꯉꯥꯎꯅꯕꯅꯤ." "ꯇꯥꯆꯧꯁꯨ ꯂꯥꯛꯑꯅꯤ. ꯆꯥꯛ ꯊꯣꯡꯈꯤꯒꯦ." "ꯍꯣꯏ ꯊꯣꯡꯗꯣꯛꯎꯔꯣ." ꯊꯥꯕꯜꯂꯩꯅ ꯊꯪꯅꯕ ꯈꯨꯜꯗꯒꯤ ꯅꯨꯄꯥꯅ ꯉꯥꯎꯅꯩ ꯍꯥꯏꯕꯗꯨꯗ ꯂꯨꯋꯥꯡ ꯃꯁꯥꯅ ꯈꯪꯍꯧꯗ ꯃꯊꯟꯇ ꯈꯝꯕꯟꯕ ꯐꯥꯎꯔꯛꯏ. ꯁꯣꯝꯗ ꯆꯅꯨ ꯁꯦꯛꯇꯅ ꯊꯣꯛꯂꯛꯄꯒ ꯃꯉꯥꯜꯒ ꯃꯨꯛ ꯊꯦꯡꯅꯩ. "ꯍꯩ ꯀꯩꯗꯧꯔꯦ ꯁꯦꯛꯇ ꯅꯣꯡꯊꯣꯛ ꯂꯩꯗꯨꯅ?"
ꯇꯨꯁꯤꯜꯂꯤꯅꯦ ꯅꯣꯏꯗ ꯇꯥ ꯃꯉꯥꯜꯒꯤ ꯃꯃꯥꯟꯅꯕ ꯑꯃ ꯂꯩꯍꯧꯕꯗꯣ ꯃꯉꯣꯟꯗ ꯈꯪꯒ ꯇꯨꯁꯤꯜꯂꯤꯕ ꯑꯩꯗꯤ ꯇꯥ ꯃꯉꯥꯜꯅꯤꯅ ꯀꯧꯔꯒ ꯑꯣꯟꯊꯣꯔꯛꯄꯗ ꯑꯃ ꯑꯣꯏꯔꯝꯕꯗꯨꯗ ꯚꯨꯠ ꯑꯣꯏꯔꯕ ꯅꯤꯡꯉꯨꯔꯤ ꯇꯧꯅꯤ ꯅꯪ ꯈꯠꯈꯠꯂꯤꯅꯦꯅ ꯇꯧꯔꯝꯗꯣꯏꯗꯣ ꯃꯤꯠꯇ ꯀꯨꯏꯌꯦ ꯅꯈꯣꯡ ꯂꯩꯊꯦꯛꯈ꯭ꯔꯕꯣ ꯀꯩꯝ ꯇꯧꯗ꯭ꯔꯕꯣ ꯂꯩꯊꯦꯛꯇꯦ ꯍꯥꯏꯐꯦꯠ ꯁꯨꯖꯤꯟꯈꯤꯕꯒꯤ ꯅꯥꯕꯅꯤ ꯇꯥ ꯃꯉꯥꯜ ꯆꯠꯂꯒꯦ ꯏꯃꯥꯁꯨ ꯂꯧꯕꯨꯛ ꯆꯠꯅꯤ ꯍꯥꯏꯕꯅꯤ ꯆꯥꯛ ꯊꯣꯡꯂꯨꯒꯦ ꯍꯣꯔꯦꯟ ꯊꯥꯕ ꯂꯩꯒ ꯄꯥꯠꯇ ꯊꯝꯕꯥꯜ ꯍꯦꯛꯄ ꯆꯠꯇꯣꯏꯅꯤ ꯌꯥꯔꯣꯏꯅ ꯑꯃꯨꯛ ꯍꯥꯏꯔꯛꯄ ꯌꯥꯔꯣꯏꯀꯣ ꯆꯠꯂꯦ ꯍꯩ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯍꯧꯖꯤꯛꯇ ꯁꯦꯛꯇꯟ ꯆꯠꯂꯝꯃꯒ ꯀꯟꯅ ꯑꯃꯨꯛ ꯆꯦꯟꯈ꯭ꯔꯦ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯊꯥꯕꯜꯂꯩꯒ ꯆꯥꯅꯨꯒꯗꯣ ꯄꯥꯠꯇ ꯊꯝꯕꯥꯜ ꯍꯦꯛꯄ ꯂꯥꯛꯏ ꯃꯉꯥꯜꯒ ꯂꯨꯋꯥꯡꯒꯁꯨ ꯌꯦꯝꯄꯥꯛ ꯑꯃꯃꯝ ꯎꯞꯄꯒ ꯂꯥꯛꯏ ꯂꯨꯋꯥꯡꯅ ꯇꯛꯄ ꯍꯦꯟꯃꯟꯕꯒꯤ ꯃꯉꯥꯜ ꯎꯄꯥꯏ ꯂꯩꯇ ꯃꯆꯜ ꯑꯅꯤꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯈꯤꯕꯅꯤ ꯀꯪꯐꯥꯟꯗ ꯄꯨꯜꯂꯤꯕ ꯍꯤꯗꯨ ꯀꯤꯁꯤ ꯊꯣꯛꯄꯒ ꯃꯈꯣꯏ ꯃꯔꯤ ꯄꯠꯌꯥꯏ ꯇꯝꯅ ꯍꯣꯜꯂꯛꯏ ꯃꯉꯥꯜꯅ ꯍꯤꯗꯨ ꯇꯞꯅ ꯇꯞꯅ ꯊꯝꯕꯥꯜ ꯃꯔꯛꯇꯨꯗ ꯍꯣꯟꯖꯤꯜꯂꯛꯏ ꯂꯨꯋꯥꯡꯗꯤ ꯃꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯊꯝꯕꯥꯜ ꯑꯃ ꯃꯈꯨꯠꯇꯣꯟ ꯂꯥꯝꯃꯒ ꯍꯦꯛꯏ ꯑꯌꯥ ꯇꯥ ꯂꯨꯋꯥꯡ ꯊꯝꯕꯥꯜꯗꯣ ꯑꯗꯨꯃꯥꯏꯅ ꯍꯦꯛꯑꯗꯤ ꯌꯥꯔꯣꯏꯌꯦ ꯁꯨꯃꯥꯏꯅ ꯃꯈꯣꯛꯁꯦ ꯈꯔ ꯁꯥꯡꯅ ꯍꯦꯛꯑꯣ ꯑꯣ ꯈꯪꯉꯅꯤ ꯑꯗꯨ ꯆꯅꯨ ꯇꯞꯅ ꯉꯥꯡꯉꯨ ꯅꯪꯅ ꯋꯥ ꯉꯥꯡꯂꯛꯄꯁꯦ ꯑꯩ ꯈꯪꯉꯦꯕ ꯊꯥꯕꯜꯂꯩꯅ ꯑꯩꯅ ꯅꯍꯥꯟꯅ ꯍꯥꯏꯗ꯭ꯔꯥ ꯆꯅꯨ ꯅꯪꯒꯤ ꯈꯣꯟꯖꯦꯜꯗꯣ ꯍꯧꯃꯜꯂꯦꯅ ꯍꯧꯖꯤꯛꯇꯤ ꯊꯥꯖꯔꯝꯃꯅꯤꯅꯦ ꯆꯅꯨ ꯂꯨꯋꯥꯡꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯔꯞ ꯇꯧꯅ ꯅꯪꯗꯤ ꯅꯍꯥꯟꯈꯩ ꯐꯖꯅ ꯍꯥꯏꯗꯦ ꯍꯥꯏꯗꯅ ꯑꯩꯅ ꯆꯣꯞꯄꯁꯦ ꯅꯪꯗꯤ ꯌꯥꯝ ꯅꯣꯛꯑꯣ ꯍꯔꯥꯎ ꯃꯉꯥꯜꯅ ꯌꯥꯝ ꯈꯠꯅꯔꯛꯀꯅꯨꯀꯣ ꯍꯤ ꯍꯣꯜꯂꯤꯁꯦ ꯑꯩꯅꯅꯤ ꯑꯔꯦꯝꯕꯗ ꯍꯤꯁꯤ ꯎꯞꯊꯣꯛꯑꯝꯃꯒ ꯏꯊꯟꯗ ꯏꯔꯣꯏꯔ ꯀꯥꯈꯤꯁꯅꯤꯀꯣ ꯊꯝꯕꯥꯜꯗꯣ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯍꯦꯛꯅꯧ ꯆꯅꯨ ꯃꯁꯤꯡꯒꯗꯨ ꯄꯩꯊꯣꯛꯂꯒ ꯊꯝꯕꯥꯜꯁꯤꯡꯗꯨ ꯍꯦꯛꯏ ꯂꯨꯋꯥꯡꯗꯤ ꯆꯅꯨꯒꯤ ꯃꯇꯧꯗꯨꯕꯨ ꯌꯦꯡꯂꯒ ꯃꯣꯃꯣ ꯅꯣꯛꯆꯔꯤ ꯑꯁꯨꯝꯅ ꯊꯥ ꯈꯔ ꯍꯧꯖꯤꯟꯈ꯭ꯔꯦ ꯂꯨꯋꯥꯡ ꯃꯉꯥꯜꯒ ꯄꯨꯜꯂꯒ ꯂꯧ ꯁꯨꯕꯗꯒꯤ ꯃꯤꯒꯤ ꯌꯨꯝ ꯁꯥꯕꯅꯆꯤꯡꯕ ꯊꯕꯛ ꯀꯌꯥ ꯑꯃ ꯆꯠꯂꯝꯃꯤ ꯁꯅꯨ ꯊꯥꯕꯜꯂꯩ ꯍꯣꯏꯗ ꯂꯥꯛꯂꯁꯨ ꯂꯨꯋꯥꯡ ꯂꯩꯇꯕ ꯇꯥꯟꯖꯥ ꯌꯦꯡꯗꯨꯅ ꯂꯥꯛꯏ ꯁꯝꯖꯕꯤ ꯅꯨꯆꯥ ꯃꯍꯥꯛꯇꯨ ꯃꯔꯝ ꯆꯥꯗ ꯄꯥꯈꯪ ꯃꯍꯥꯛꯄꯨ ꯎꯕꯗ ꯏꯀꯥꯏꯕ ꯄꯣꯛꯂꯕꯁꯨ ꯃꯥꯜꯂꯤ ꯅꯣꯡꯃ ꯅꯨꯡꯊꯤꯜꯒꯤ ꯃꯇꯝꯅꯤ ꯂꯨꯋꯥꯡꯒ ꯃꯉꯥꯜꯒꯗꯨ ꯊꯕꯛ ꯆꯠꯂꯝꯗꯦ ꯂꯨꯋꯥꯡ ꯊꯣꯡꯒꯥꯜꯒꯤ ꯎ ꯍꯧꯕ ꯎꯔꯨꯝꯗꯨꯗ ꯐꯝꯂꯒ ꯂꯩ ꯊꯣꯡꯒꯥꯜꯗꯒꯤ ꯆꯅꯨ ꯃꯈꯨꯠ ꯃꯈꯣꯡ ꯁꯟꯊꯤ ꯏꯇꯩ ꯇꯩꯈꯩ ꯆꯪꯂꯛꯏ ꯂꯨꯋꯥꯡꯁꯨ ꯆꯅꯨ ꯎꯕꯗ ꯅꯣꯛꯂꯒ ꯐꯝꯂꯝꯗꯒꯤ ꯍꯧꯒꯠꯂꯛꯏ ꯆꯅꯨ ꯑꯁ ꯑꯩꯅꯗꯤ ꯃꯥ ꯊꯦꯡꯅꯗꯅꯕꯅ ꯅꯨꯡꯊꯤꯜꯗ ꯂꯥꯛꯏ ꯑꯗꯨꯒ ꯂꯩꯔꯝꯃꯤꯅꯤ ꯑꯌꯥ ꯅꯣꯛꯇꯅꯒ ꯆꯪꯉꯛꯏ ꯆꯅꯨ ꯀꯩꯗꯧꯔꯒꯦ ꯅꯊꯟꯗ ꯆꯞ ꯌꯨꯡꯅ ꯃꯨꯔꯨꯝ ꯑꯃ ꯁꯣꯜꯂꯒ ꯂꯩꯗꯨꯕꯣ ꯀꯩꯗꯧꯔꯒꯦ ꯀꯩꯅꯣ ꯅꯈꯣꯡ ꯅꯈꯨꯠꯁꯤꯅ ꯏꯃꯣꯠ ꯃꯣꯠꯂꯤꯁꯤꯅ ꯁꯟꯊꯤ ꯋꯥꯏ ꯇꯩꯔꯨꯕꯅꯤ ꯊꯥꯕꯜꯂꯩ ꯍꯣꯏꯗꯒꯤ ꯆꯔꯨ ꯈꯔ ꯂꯧꯒꯦ ꯂꯥꯛꯄꯅꯤ ꯁꯪꯒꯣꯜꯗꯣ ꯋꯥꯏ ꯇꯩꯒꯦꯅ ꯅꯪꯅ ꯋꯥꯏ ꯇꯩꯗꯣꯏꯕ ꯂꯩꯁꯥꯕꯤꯅꯦꯅ ꯀꯦꯔꯒ ꯂꯩꯒꯦꯗꯤ ꯍꯥꯏꯗꯤ ꯑꯗꯨꯒ ꯁꯟꯊꯤꯒ ꯄꯥꯏꯔꯒ ꯋꯥꯏ ꯇꯩꯅꯤ ꯀꯥꯏꯅ ꯇꯩꯗꯣ ꯅꯨꯄꯥꯒ ꯑꯝꯇ ꯐꯪꯉꯔꯣꯏ ꯑꯣꯅꯦ ꯐꯪꯗ꯭ꯔꯒ ꯇꯣꯛꯆꯔꯁꯅꯤ ꯏꯃꯥꯒ ꯑꯗꯨꯝ ꯂꯩꯖꯒꯦ ꯂꯨꯋꯥꯡ ꯆꯅꯨꯒꯤ ꯃꯅꯥꯛꯇ ꯈꯖꯤꯛ ꯆꯪꯁꯤꯜꯂꯛꯂꯒ ꯁꯟꯊꯤ ꯇꯩ ꯃꯈꯨꯠꯇꯨ ꯇꯞꯅ ꯄꯥꯏꯔꯛꯏ ꯑꯩꯒꯤ ꯅꯥꯛꯇ ꯂꯩꯕꯁꯨ ꯇꯜꯂꯦ ꯍꯥꯏꯗꯣꯏꯔꯣ ꯈꯨꯝ ꯇꯨꯃꯤꯟ ꯂꯩꯁꯤꯟꯒꯅꯨ ꯂꯨꯋꯥꯡꯒꯤ ꯊꯥꯖꯗꯕ ꯃꯇꯧ ꯑꯗꯨꯗ ꯆꯅꯨꯒꯤ ꯆꯝꯖꯕꯤ ꯊꯃꯣꯏꯗꯨ ꯃꯄꯥꯜꯗ ꯆꯣꯡꯊꯣꯔꯛꯇꯧꯒꯨꯝꯅ ꯀꯟ ꯍꯦꯛꯇ ꯆꯣꯡꯂꯛꯏ ꯃꯃꯤꯠꯇꯨꯅ ꯂꯨꯋꯥꯡꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩ ꯃꯉꯥꯜ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯂꯥꯞꯇꯛꯅ ꯂꯨꯋꯥꯡꯅ ꯆꯅꯨꯒꯤ ꯃꯈꯨꯠ ꯄꯥꯏꯔꯤꯕꯗꯨ ꯎꯕꯗ ꯃꯊꯟꯗꯒ ꯈꯨꯗꯤ ꯊꯤꯖꯤꯟꯒꯦ ꯇꯧꯏ ꯀꯨꯏꯅ ꯇꯧꯏꯁꯤꯅ ꯃꯁꯤꯒꯤ ꯂꯨꯋꯥꯡꯁꯦ ꯍꯟꯗꯛꯇꯤ ꯃꯑꯣꯡ ꯑꯃ ꯇꯧꯏꯅ ꯈꯜꯂꯤꯁꯦ ꯑꯉꯥꯡꯁꯤꯗ ꯃꯥꯅ ꯏꯔꯥꯡ ꯍꯧꯖꯤꯜꯂꯝꯗꯥꯏꯒꯤ ꯑꯣꯏꯔꯦ ꯈꯪꯉꯤ ꯇꯞꯅ ꯆꯪꯁꯤꯜꯂꯒ ꯈꯪꯍꯟꯒꯦꯀꯨꯝꯕꯁꯦ ꯃꯉꯥꯜ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ ꯇꯨꯡꯗꯒꯤ ꯈꯪꯂꯥꯎ ꯂꯥꯎꯁꯤꯜꯂꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯂꯥꯎꯁꯤꯜꯂꯛꯄꯗꯨꯗ ꯑꯅꯤꯗꯨ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ ꯆꯅꯨꯗꯤ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯅ ꯃꯈꯨꯠꯇꯨꯅ ꯃꯉꯥꯜꯒꯤ ꯃꯃꯥꯏꯗ ꯊꯥꯖꯤꯜꯂꯛꯏ ꯇꯥ ꯃꯉꯥꯜ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯑꯩꯅ ꯅꯠꯇꯦ ꯈꯪꯄ꯭ꯔꯦꯛ ꯈꯪꯕꯗꯨꯗꯅꯦ ꯈꯨꯠꯁꯤꯅ ꯃꯊꯟꯇ ꯊꯥꯖꯤꯟꯈꯤꯕꯅꯦ ꯃꯥꯏꯗ ꯁꯟꯊꯤꯁꯨ ꯇꯩꯔꯦ ꯑꯩꯅ ꯊꯑꯣꯏꯅ ꯈꯪꯍꯟꯁꯤꯗꯤ ꯈꯨꯄꯥꯛꯁꯤ ꯆꯥꯅꯕ ꯑꯣꯏꯔꯦ ꯑꯗꯨꯁꯨ ꯁꯟꯊꯤ ꯇꯩꯕ ꯈꯨꯄꯥꯛ ꯆꯅꯨ ꯅꯣꯏꯁꯦ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯅ ꯐꯅ ꯁꯦꯟꯅꯕꯅꯤ ꯌꯥꯔꯣꯏꯗꯧꯔꯤ ꯂꯨꯋꯥꯡ ꯅꯪꯁꯨ ꯇꯥꯟ ꯆꯥꯔꯤꯉꯩ ꯍꯦꯛꯇ ꯂꯧꯁꯤꯟꯍꯧꯔꯒꯦꯅ ꯈꯜꯂꯦ ꯅꯠꯇ꯭ꯔꯣ ꯑꯁ ꯅꯪ ꯁꯤꯗꯤꯕ ꯃꯤ ꯑꯉꯥꯡꯁꯤꯅ ꯀꯩ ꯈꯟꯈꯤꯗꯧꯔꯤꯒꯦ ꯈꯟꯕꯕꯨ ꯀꯩꯅꯣ ꯅꯨꯄꯥ ꯑꯝꯇꯒ ꯋꯥꯔꯤ ꯁꯥꯟꯅꯗꯕ ꯏꯆꯟꯁꯦ ꯅꯪꯅ ꯃꯈꯨꯠꯀ ꯄꯥꯏꯔ ꯐꯥꯎ ꯀꯩꯝ ꯍꯥꯏꯗ꯭ꯔꯤꯁꯦ ꯌꯥꯔꯦ ꯍꯥꯏ ꯅꯠꯇ꯭ꯔꯣ ꯅꯠꯇ꯭ꯔꯅꯦ ꯆꯅꯨ ꯏꯛ ꯑꯥ ꯇꯧꯏ ꯑꯉꯧꯕ ꯈꯖꯥꯏ ꯑꯅꯤꯗꯨ ꯈꯥꯃꯦꯟ ꯑꯁꯤꯟꯕꯒꯨꯝꯅ ꯉꯥꯡꯁꯪ ꯉꯥꯡꯁꯤꯜꯂꯛꯏ ꯀꯔꯤꯁꯨ ꯈꯨꯝꯂꯝꯗ ꯃꯌꯨꯝ ꯂꯝꯗ ꯍꯣꯗꯨꯅ ꯆꯦꯟꯈ꯭ꯔꯦ ꯐꯔꯛꯏꯁꯦ ꯆꯠꯈ꯭ꯔꯦꯕ ꯁꯤꯗ ꯇꯧꯅꯕ ꯁꯤꯟꯕꯅꯦꯕ ꯅꯪ ꯅꯠꯇ꯭ꯔꯣ ꯁꯛꯁꯤꯒ ꯊꯣꯡꯒꯥꯜꯁꯦ ꯏꯔꯥꯡ ꯇꯧꯊꯠꯅ ꯂꯩꯔꯝꯃꯤꯗꯨꯒ ꯑꯣꯏ ꯑꯉꯥꯡꯁꯦ ꯏꯔꯥꯡ ꯍꯧꯔꯝꯃꯒ ꯍꯨꯟꯗꯣꯛꯑꯝꯃꯗꯤ ꯈꯨꯆꯦꯞꯁꯤ ꯌꯥꯟꯖꯟꯗꯧꯅꯤ ꯑꯁ ꯆꯠꯂꯣꯝꯇ ꯅꯃꯥꯏꯗꯒꯤ ꯁꯟꯊꯤꯗꯨꯒ ꯌꯦꯡꯅꯤꯡꯗꯦ ꯏꯁ ꯅꯪꯗꯤ ꯍꯥꯏꯔꯤꯕ ꯅꯪꯗꯤ ꯅꯈꯨꯠꯇꯒꯤ ꯁꯟꯊꯤꯗꯨꯒ ꯆꯠꯂꯍꯦ ꯌꯦꯡꯅꯤꯡꯗꯦ ꯁꯣꯝꯗ ꯆꯅꯨ ꯀꯟꯅ ꯆꯦꯜꯂꯛꯄꯗꯨꯗ ꯁꯨꯃꯥꯡ ꯁꯤꯠꯂꯒ ꯇꯨꯁꯤꯜꯂꯤ ꯑꯅꯥꯕꯒ ꯆꯪꯗꯦ ꯃꯁꯥꯒꯤ ꯃꯤꯍꯨꯜ ꯆꯣꯡꯂꯤꯕꯗꯨ ꯃꯊꯟꯇ ꯐꯥꯊꯅꯕ ꯍꯣꯠꯅꯩ ꯀꯩꯅꯣ ꯁꯨꯃꯥꯏꯅ ꯑꯃꯨꯛ ꯐꯥꯎ ꯃꯤꯍꯨꯟꯁꯨ ꯆꯣꯡꯈꯤꯗꯦ ꯃꯥꯏꯁꯤꯁꯨ ꯄꯪ ꯁꯥꯏ ꯇꯥ ꯃꯉꯥꯜꯅ ꯉꯁꯥꯏꯈꯩ ꯍꯥꯏꯔꯛꯈꯤ ꯃꯌꯥꯝꯗꯨꯅ ꯀꯩꯅꯣ ꯑꯁ
ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯖꯩꯗ ꯀꯩꯒꯤꯅꯣ ꯇꯥ ꯂꯨꯋꯥꯡꯅ ꯈꯨꯠ ꯄꯥꯏꯔꯛꯄꯗ ꯑꯩꯅ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯈꯤꯗ꯭ꯔꯤꯗꯨꯅ ꯃꯥꯅ ꯈꯨꯠ ꯄꯥꯏꯔꯛꯏꯗꯨꯁꯨ ꯁꯟꯊꯤ ꯇꯩꯕ ꯈꯨꯠꯁꯤꯗꯅꯦ ꯃꯣꯏ ꯁꯍꯔꯒꯤ ꯈꯨꯖꯤꯟ ꯃꯆꯨ ꯃꯆꯨ ꯁꯪꯕꯤ ꯃꯌꯥꯝꯗꯨꯒꯤ ꯃꯈꯨꯠ ꯇꯣꯏꯅ ꯄꯥꯏꯔꯝꯃꯅꯤ ꯈꯪꯉꯤ ꯑꯗꯨꯅꯅꯦ ꯑꯩꯒꯤꯁꯨ ꯍꯦꯛꯇ ꯄꯥꯏꯔꯛꯏꯗꯣ ꯀꯅꯥꯅꯣ ꯃꯤꯒꯤ ꯃꯈꯨꯠ ꯌꯥꯝ ꯄꯥꯏꯔꯤꯁꯤꯅ ꯀꯅꯥꯕꯨꯅꯣ ꯆꯅꯨ ꯐꯠ ꯑꯣꯟꯊꯣꯔꯛꯄꯗ ꯂꯨꯋꯥꯡꯗꯣ ꯆꯔꯨ ꯃꯄꯨꯟ ꯑꯃ ꯀꯣꯜꯂꯒ ꯂꯦꯞꯄꯒ ꯂꯩꯔꯝꯃꯤ ꯆꯅꯨ ꯐꯨꯛ ꯍꯧꯒꯠꯂꯒ ꯑꯩꯗꯤ ꯆꯔꯨ ꯂꯧꯕꯒ ꯂꯣꯏ ꯀꯥꯎꯔꯝꯃꯤ ꯀꯥꯏꯅ ꯄꯤꯔꯣ ꯋꯥꯍꯩ ꯇꯩꯔꯨꯔꯒꯦ ꯆꯣꯍꯦ ꯋꯥꯍꯩ ꯇꯩꯔꯨꯒꯦ ꯀꯥꯏꯅ ꯑꯩꯁꯦ ꯌꯥꯝ ꯂꯩꯍꯟꯅꯤꯡꯗ꯭ꯔꯕꯣ ꯆꯠꯂꯨꯏꯔꯨꯖꯊꯣꯛꯁꯨ ꯑꯩ ꯇꯧꯕꯤꯔꯝꯃꯒꯦ ꯑꯉꯥꯡꯅꯤ ꯀꯥꯏꯅ ꯏꯃꯣꯠ ꯃꯣꯠꯂꯗꯅ ꯐꯅꯦꯛ ꯈꯨꯠꯁꯦꯠꯀꯗꯣ ꯀꯩꯅꯣ ꯈꯨꯕ ꯀꯣꯛꯈꯠꯂꯒ ꯁꯦꯠꯂꯤꯗꯣ ꯌꯥꯝ ꯌꯦꯡꯗꯦꯀꯣ ꯐꯖꯅ ꯆꯣꯟꯅ ꯁꯦꯠꯂꯨ ꯃꯤ ꯁꯤꯗꯤ ꯊꯕꯛ ꯇꯧꯕꯒꯤ ꯁꯦꯠꯄꯅꯤ ꯑꯇꯩ ꯃꯇꯝꯗꯗꯤ ꯆꯣꯟꯅ ꯑꯗꯨꯝ ꯁꯦꯠꯆꯩ ꯁꯦꯠꯂꯝꯃꯅꯤ ꯅꯍꯥꯟꯃꯨꯛ ꯀꯩꯊꯦꯜꯗ ꯊꯦꯡꯅꯕꯗꯣ ꯑꯗꯨꯗꯁꯨ ꯌꯥꯝ ꯀꯧꯅ ꯁꯦꯠꯂꯤꯀꯣ ꯍꯧꯖꯤꯛꯀꯥꯟ ꯅꯨꯄꯥꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇ꯭ꯔꯕꯅꯤ ꯐꯤꯔꯣꯜ ꯁꯦꯠꯄꯗ ꯈꯔ ꯌꯦꯡꯉ ꯁꯦꯠꯂꯨ ꯁꯦꯠꯀꯦ ꯍꯧꯖꯤꯛꯀꯤꯗꯣ ꯀꯩꯊꯦꯜꯗ ꯊꯦꯡꯖꯤꯟꯅꯕ ꯍꯥꯏꯕ ꯑꯣ ꯅꯍꯥꯟꯃꯨꯛ ꯑꯩꯅ ꯐꯅꯦꯛ ꯊꯥꯕ ꯂꯥꯛꯄꯗ ꯊꯦꯡꯖꯤꯟꯅꯕ ꯅꯨꯄꯥꯗꯣ ꯇꯥ ꯂꯨꯋꯥꯡ ꯑꯣꯏꯔꯦ ꯑꯩꯅ ꯈꯜꯂꯤꯅꯦ ꯀꯗꯥꯏꯗꯅꯣꯃ ꯎꯈ꯭ꯔꯒꯨꯝ ꯇꯧꯋꯦꯅ ꯅꯍꯥꯟꯈꯩ ꯍꯥꯏꯔꯛꯄꯒ ꯅꯠꯇꯦꯅꯦ ꯈꯣꯟꯅ ꯍꯥꯏꯔꯒꯦꯅ ꯇꯧꯕꯅꯦ ꯀꯅꯥ ꯈꯪꯕꯅꯣ ꯁꯥꯎꯔꯤꯅꯤ ꯀꯥꯏꯅ ꯈꯨꯄꯥꯡ ꯊꯥꯔꯛꯑꯗꯤ ꯊꯥꯔꯣꯏꯅ ꯑꯩꯕꯨ ꯃꯤꯗꯤ ꯌꯥꯝ ꯈꯨꯄꯥꯡ ꯊꯥꯒꯟꯕꯩ ꯃꯑꯣꯡꯗ ꯉꯁꯥই ꯃꯉꯥꯜꯗ ꯊꯥꯔꯤꯗꯨꯗꯤ ꯃꯤꯗꯨꯗꯤ ꯈꯪꯕꯩꯅꯦ ꯑꯗꯣ ꯋꯥꯍꯩꯗꯣ ꯑꯩ ꯑꯗꯨꯝ ꯇꯩꯔꯒꯦ ꯇꯥ ꯂꯨꯋꯥꯡ ꯅꯈꯨꯠꯇꯨ ꯃꯣꯠꯂꯅꯤꯕ ꯑꯩ ꯑꯗꯨꯝ ꯇꯩꯔꯒꯦ ꯑꯩꯅ ꯋꯥꯏ ꯇꯩꯕꯤꯒꯦ ꯍꯥꯏꯕꯁꯦ ꯌꯥꯝ ꯇꯩꯍꯟꯅꯤꯡꯗꯕꯒꯤ ꯃꯑꯣꯡꯅꯤꯅꯦ ꯑꯩꯅꯗꯤ ꯅꯪꯁꯦ ꯅꯈꯨꯠꯇꯨ ꯀꯥꯏꯈꯤꯅꯤꯅ ꯈꯜꯂꯒ ꯅꯪꯅ ꯇꯩꯍꯟꯅꯤꯡꯗ꯭ꯔꯕ ꯐꯔꯦ ꯂꯨꯋꯥꯡ ꯆꯔꯨ ꯃꯄꯨꯟꯗꯨ ꯃꯈꯥꯗ ꯕꯨꯞ ꯂꯥꯎꯅ ꯊꯥꯗꯔꯒ ꯆꯠꯀꯦ ꯇꯧꯏ ꯅꯠꯇꯦ ꯑꯗꯨꯏ ꯅꯠꯇꯦꯕ ꯇꯥ ꯂꯨꯋꯥꯡ ꯑꯗꯨꯏ ꯅꯠꯇꯦ ꯇꯩꯔꯣ ꯑꯩ ꯏꯔꯨ ꯂꯨꯔꯒꯦ ꯇꯨ ꯁꯪꯒꯣꯜ ꯑꯁꯣꯝꯗ ꯂꯩ ꯇꯩꯔꯨꯔꯣ ꯂꯨꯋꯥꯡ ꯅꯣꯛꯐꯦꯠ ꯇꯧꯏ ꯃꯥꯅ ꯁꯥꯎꯁꯤꯟꯅꯔꯤꯕꯗꯨ ꯆꯅꯨꯅ ꯈꯥꯝꯂꯛꯄꯁꯤꯗꯗꯤ ꯃꯥꯒꯤ ꯍꯔꯥꯎꯖꯕꯤ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯐꯠ ꯑꯣꯟꯊꯣꯔꯛꯂꯒ ꯆꯔꯨ ꯃꯄꯨꯟꯗꯨ ꯈꯨꯟꯒꯠꯂꯤ ꯁꯤꯗꯩꯗꯤ ꯁꯨꯝꯕ ꯊꯕꯛꯈꯩ ꯑꯩ ꯂꯣꯏ ꯇꯧꯔꯗꯧꯅꯤ ꯅꯈꯣꯏ ꯏꯃꯥꯅ ꯆꯤꯡꯅꯒꯗ꯭ꯔꯣ ꯆꯤꯡꯅꯔꯣꯏ ꯇꯥ ꯃꯉꯥꯜꯒꯤ ꯃꯔꯨꯞꯅ ꯍꯥꯏꯕꯗꯨꯗ ꯃꯥꯅꯁꯨ ꯃꯧꯖꯦꯜ ꯁꯦꯡꯂꯝꯒꯅꯤꯅ ꯑꯗꯨꯝ ꯍꯥꯏꯌꯦ ꯑꯗꯨꯝꯕꯗꯤ ꯀꯩꯁꯨꯝ ꯈꯜꯂꯣꯏ ꯆꯅꯨ ꯃꯣꯠꯂꯤꯕꯁꯤꯡꯗꯣ ꯆꯥꯝꯊꯣꯛꯆꯔꯨ ꯑꯩ ꯋꯥꯏ ꯇꯩꯕꯤꯔꯝꯃꯒꯦ ꯍꯣꯏ ꯆꯅꯨ ꯂꯨꯋꯥꯡꯗ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯅꯣꯛꯇꯨꯅ ꯃꯁꯥ ꯁꯥꯏꯊꯕ ꯆꯠꯈ꯭ꯔꯦ ꯃꯝꯂꯤ ꯇꯧꯔꯛꯂꯤ ꯆꯅꯨꯒꯤ ꯃꯃꯥꯁꯨ ꯂꯧꯕꯨꯛꯀꯨꯝꯕ ꯍꯜꯂꯛꯂꯝꯃꯤ ꯂꯨꯋꯥꯡꯁꯨ ꯋꯥꯏ ꯇꯩꯕ ꯂꯣꯏꯔꯒ ꯊꯣꯛꯂꯛꯄꯗ ꯑꯅꯤꯗꯨ ꯃꯥꯌꯣꯛꯅꯩ ꯍꯩꯃ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯏꯅꯦ ꯁꯪꯒꯣꯜꯁꯦ ꯋꯥꯏ ꯇꯩꯔꯝꯕꯅꯤ ꯂꯣꯏꯔꯦ ꯍꯥ ꯁꯪꯒꯣꯜ ꯋꯥꯏ ꯇꯩꯔꯤꯕ ꯅꯪꯕꯨ ꯍꯩꯕ꯭ꯔꯅꯦ ꯀꯗꯥꯏ ꯏꯅꯦ ꯌꯦꯡꯒꯦ ꯍꯩꯃ ꯑꯣꯟꯊꯣꯛ ꯐꯖꯅ ꯇꯩꯔꯦꯗ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯅꯨꯅ ꯇꯩꯌꯣꯅ ꯏꯁꯧ ꯂꯥꯡꯁꯤ ꯂꯩꯔꯩꯃꯤ ꯅꯪꯕꯣ ꯂꯥꯡꯗꯤꯗ ꯑꯩꯅ ꯁꯨꯝ ꯇꯩꯕꯤꯔꯝꯕꯅꯤ ꯆꯅꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯈꯨꯃꯤꯠ ꯊꯨꯝꯗꯨꯅ ꯁꯦꯠꯂꯛꯂꯤꯕ ꯑꯆꯝ ꯃꯆꯨꯒꯤ ꯐꯅꯦꯛꯇꯨꯅꯦ ꯑꯁꯪꯕ ꯃꯆꯨꯒꯤ ꯐꯨꯔꯤꯠꯇꯨꯒ ꯑꯣꯟꯊꯣꯛꯅ ꯄꯛꯆꯈ꯭ꯔꯦ ꯄꯝꯁꯤꯜꯂꯛꯄꯗꯨꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦ ꯑꯆꯣꯠ ꯃꯁꯝꯗꯨꯁꯨ ꯐꯤ ꯑꯃꯅ ꯇꯩꯊꯣꯛꯂꯒ ꯆꯪꯂꯛꯏ ꯃꯗꯨ ꯎꯕꯗ ꯂꯨꯋꯥꯡꯗꯤ ꯃꯤꯠꯐꯝ ꯍꯣꯡꯈꯤꯗ꯭ꯔꯤ ꯏꯃꯥ ꯇꯥ ꯂꯨꯋꯥꯡꯅ ꯁꯪꯒꯣꯜꯁꯦ ꯋꯥꯍꯩ ꯇꯩꯕꯤꯔꯤꯅꯤ ꯑꯗꯨꯒꯅꯦ ꯑꯩꯕꯨꯅ ꯅꯥꯟꯅ ꯂꯩꯌꯣꯅ ꯍꯥꯏꯔꯤꯕ ꯁꯨꯝꯕ ꯊꯕꯛꯁꯦ ꯃꯥꯅ ꯑꯗꯨꯝ ꯇꯧꯕꯤꯒꯦ ꯍꯥꯏꯀꯣ ꯇꯥ ꯂꯨꯋꯥꯡ ꯍꯥꯏ ꯏꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ ꯆꯅꯨ ꯑꯩ ꯊꯤꯟꯗꯣꯔꯣꯏꯗ꯭ꯔꯣ ꯊꯤꯟꯗꯣꯛꯀꯦ ꯂꯥꯛꯑꯣ ꯏꯁ ꯆꯠꯈ꯭ꯔꯦꯅꯦ ꯃꯑꯣꯡ ꯑꯃꯅꯤꯀꯣ ꯄꯥꯈꯪ ꯂꯩꯁꯥꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧꯁꯦ ꯏꯆꯥ ꯅꯨꯄꯤꯗ ꯃꯀꯦ ꯁꯦꯝꯂꯒ ꯂꯩꯌꯨ ꯊꯕꯛꯁꯤꯡꯁꯤ ꯂꯣꯏꯅ ꯇꯧꯒꯦ ꯍꯥꯏꯔꯤꯁꯤꯅꯗꯤ ꯑꯁꯝꯕ ꯋꯥꯍꯩ ꯅꯠꯇꯦ ꯃꯉꯥꯜꯒꯤ ꯃꯔꯨꯞ ꯂꯨꯋꯥꯡꯁꯦ ꯌꯥꯝ ꯐꯠꯇꯕ ꯃꯤꯗꯤ ꯅꯠꯇꯦ ꯑꯁꯨꯛ ꯀꯨꯏꯅ ꯂꯩꯔꯛꯄꯁꯦ ꯃꯤꯀꯧ ꯂꯥꯀꯧꯗꯒꯤ ꯊꯕꯛ ꯁꯨꯕꯗꯒꯤ ꯌꯥꯝ ꯐꯩ ꯍꯥꯏ ꯕꯦꯝꯃ ꯃꯝꯁꯤꯜꯂꯛꯂꯕꯅꯤꯀꯣ ꯊꯨꯅ ꯆꯪꯂꯛꯎ ꯏꯃꯥꯅ ꯆꯪꯉꯛꯑꯣꯏ ꯁꯤ ꯌꯧꯔꯗꯤ ꯇꯥ ꯂꯨꯋꯥꯡ ꯅꯊꯟ ꯆꯠꯄ ꯌꯥꯔꯅꯤꯅ ꯌꯥꯔꯣꯏ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯀꯩꯅꯣ ꯍꯥꯏꯁꯦ ꯌꯨꯝꯐꯥꯎ ꯊꯤꯜꯂꯨ ꯍꯥꯏꯔో ꯇꯜꯂꯦ ꯑꯗꯨꯗꯤ ꯇꯥ ꯃꯉꯥꯜ ꯂꯩꯔꯝꯃꯗꯤ ꯑꯃꯨꯛ ꯅꯛꯅꯔꯛꯀꯅꯤ ꯐꯥꯒꯤ ꯇꯧꯕꯅꯤ ꯆꯪꯉꯣ ꯌꯥꯔꯦ ꯅꯪ ꯆꯪꯗ꯭ꯔꯤ ꯐꯥꯎ ꯁꯤ ꯁꯨꯝ ꯂꯩꯗꯣꯏꯅꯤ ꯆꯪꯉꯣ ꯆꯪꯉꯒꯦ ꯌꯨꯝ ꯌꯧꯔꯒ ꯈꯨꯠꯇꯨ ꯐꯖꯅ ꯍꯥꯝꯗꯣꯛꯎꯀꯣ ꯆꯪꯉꯦ ꯆꯅꯨ ꯂꯨꯋꯥꯡꯗ ꯍꯜꯂꯒ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯅꯣꯛꯂꯒ ꯆꯦꯟꯁꯤꯟꯈ꯭ꯔꯦ ꯃꯥꯒꯤ ꯁꯝꯖꯕꯤ ꯃꯇꯧꯗꯨꯗ ꯂꯨꯋꯥꯡꯗꯤ ꯄꯨꯡꯉꯥꯎ ꯉꯥꯎꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅ ꯆꯠꯈ꯭ꯔꯦ ꯑꯁꯨꯝꯅ ꯂꯨꯋꯥꯡꯅ ꯈꯨꯡꯒꯪꯒꯤ ꯁꯝꯖꯕꯤ ꯂꯩꯔꯥꯡ ꯃꯍꯥꯛꯀꯤ ꯊꯃꯣꯏꯕꯨ ꯍꯨꯕꯤꯈ꯭ꯔꯦ ꯃꯥꯒꯤ ꯁꯝꯂꯕꯤ ꯃꯇꯧꯗꯨꯗ ꯂꯨꯋꯥꯡ ꯃꯍꯥꯛꯁꯨ ꯅꯨꯡꯁꯤ ꯂꯝꯕꯤꯗ ꯏꯔꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯆꯅꯨ ꯍꯣꯏꯒꯤ ꯌꯨꯝꯒꯤ ꯊꯕꯛ ꯏꯪꯈꯥꯡꯁꯨ ꯂꯨꯋꯥꯡꯅ ꯑꯅꯝꯕ ꯃꯇꯦꯡ ꯄꯥꯡꯂꯝꯃꯤ ꯃꯉꯥꯜ ꯍꯣꯏꯒꯤ ꯏꯃꯨꯡꯁꯨ ꯂꯨꯋꯥꯡꯅ ꯆꯅꯨꯕꯨ ꯅꯨꯡꯁꯤꯔꯦ ꯄꯥꯝꯃꯦ ꯍꯥꯏꯕ ꯈꯪꯂꯝꯃꯤ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯍꯥꯏꯗꯦ ꯅꯣꯡꯃ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯌꯥꯆꯪꯂꯛꯄꯒꯤ ꯏꯪꯂꯕ ꯅꯨꯡꯁꯤꯠ ꯃꯔꯛꯇꯨꯗ ꯂꯨꯋꯥꯡꯗꯨ ꯀꯣꯟ ꯑꯃ ꯄꯥꯏꯔꯒ ꯆꯅꯨ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜꯗ ꯆꯪꯂꯛꯏ ꯆꯅꯨ ꯁꯨꯃꯥꯡꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯆꯅꯨ ꯁꯤ ꯏꯟꯁꯥꯡꯅꯤ ꯏꯅꯦꯒ ꯅꯈꯣꯏ ꯑꯅꯤꯒꯤꯅꯤ
ꯃꯉꯥꯜꯒꯤ ꯏꯃꯥꯅ ꯊꯤꯜꯂꯨꯁꯨ ꯂꯩꯔꯤ ꯀꯩ ꯏꯟꯁꯥꯡꯅꯣ ꯉꯥꯅꯤ ꯑꯗꯣ ꯏꯅꯦꯗꯤ ꯎꯗꯦꯅ ꯆꯥꯛꯈꯨꯝꯗ ꯈ꯭ꯋꯥꯡ ꯃꯩ ꯌꯩꯍꯧꯕꯅꯤ ꯑꯩꯅ ꯆꯥꯛ ꯂꯣꯏꯕꯒꯤ ꯍꯨꯃꯥꯡ ꯁꯧꯏꯅ ꯍꯪꯆꯤꯠ ꯂꯥꯡꯕ ꯊꯣꯛꯂꯛꯄ ꯀꯩ ꯏꯟꯁꯥꯡ ꯊꯣꯡꯉꯕ ꯂꯐꯨ ꯏꯔꯣꯟꯗꯣꯏꯅꯦ ꯇꯥꯂꯨꯋꯥꯡ ꯏꯔꯣꯝꯕ ꯄꯨꯈꯨꯑꯣ ꯑꯩ ꯆꯠꯂꯣꯜꯂꯒꯦ ꯑꯩ ꯂꯐꯨ ꯆꯥꯗꯤ ꯅꯪꯅ ꯄꯨꯈꯣ ꯍꯥꯏꯔꯒꯅ ꯑꯩ ꯆꯥꯗ ꯇꯥꯕꯅꯤ ꯀꯩꯒꯤ ꯆꯥꯗ꯭ꯔꯤꯅꯣ ꯂꯐꯨ ꯈꯛꯇꯔꯣ ꯑꯇꯩꯗꯤ ꯀꯩꯀꯩ ꯆꯥꯗꯒꯦ ꯂꯐꯨ ꯆꯥꯗꯦ ꯁꯦꯕꯣꯠꯁꯨ ꯃꯥꯏꯔꯦꯟꯁꯨ ꯑꯉꯥꯡ ꯑꯣꯏꯔꯤꯀꯥꯟꯗꯒꯤ ꯆꯥꯕ ꯌꯥꯗꯕꯅꯤ ꯑꯗꯨ ꯍꯦꯛ ꯆꯥꯕꯗ ꯏꯁꯥꯁꯦ ꯌꯥꯝ ꯍꯥꯒꯠꯆꯩ ꯑꯣ ꯑꯗꯨꯗ ꯌꯥꯔꯦ ꯏꯟꯁꯥꯡ ꯀꯝꯇ ꯄꯨꯈ꯭ꯔꯅꯨ ꯇꯥꯂꯨꯋꯥꯡ ꯆꯥꯗ꯭ꯔꯗꯤ ꯀꯩ ꯀꯥꯟꯅꯅꯤ ꯑꯩꯅ ꯄꯤꯕꯒꯦ ꯃꯇꯨꯡꯗꯗꯤ ꯑꯩꯁꯨ ꯇꯥꯂꯨꯋꯥꯡꯅ ꯆꯥꯕ ꯌꯥꯗꯕ ꯏꯟꯁꯥꯡ ꯑꯝꯇ ꯊꯣꯡꯉꯔꯣꯏ ꯆꯥꯁꯨ ꯆꯥꯔꯔꯣꯏ ꯃꯔꯝ ꯌꯥꯝ ꯃꯣꯛꯁꯤꯜꯂꯛꯀꯅꯨ ꯍꯥꯟꯅꯗꯒꯤ ꯈꯔ ꯉꯥꯎꯔꯒ ꯂꯩꯔꯤꯁꯦ ꯑꯃꯨꯛ ꯍꯦꯟꯅ ꯉꯥꯎꯍꯜꯂꯅꯨ ꯃꯃꯥꯗꯣ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯏ ꯍꯩꯃ ꯂꯨꯋꯥꯡ ꯀꯩꯗꯧꯔꯦ ꯏꯃꯥ ꯇꯥ ꯃꯉꯥꯜ ꯍꯣꯏꯒꯤ ꯏꯃꯥꯅ ꯉꯥ ꯊꯣꯡꯕ ꯊꯤꯜꯂꯨꯁꯨꯅ ꯊꯤꯜꯂꯛꯏꯕ ꯑꯩꯅ ꯂꯐꯨ ꯏꯔꯣꯝꯕꯁꯨ ꯄꯨꯈꯣꯅ ꯍꯥꯏꯕꯅꯤ ꯑꯗꯣ ꯃꯥ ꯆꯥꯗꯦ ꯅꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯒꯦ ꯆꯅꯨ ꯆꯠꯂꯒꯦꯀꯣ ꯂꯨꯋꯥꯡ ꯆꯠꯈ꯭ꯔꯦ ꯆꯅꯨ ꯅꯣꯛꯐꯦꯠꯀ ꯇꯧꯔꯒ ꯂꯩꯍꯧꯏ ꯃꯃꯥꯅ ꯇꯞꯅ ꯆꯪꯂꯛꯂꯒ ꯀꯩꯗꯧꯔꯦ ꯉꯁꯤꯗꯤ ꯊꯤꯟꯗꯣꯛꯇ꯭ꯔꯗꯤ ꯂꯨꯋꯥꯡꯁꯤ ꯀꯤꯕ ꯐꯔꯦ ꯍꯥꯏꯕ꯭ꯔꯣ ꯑꯁ ꯏꯃꯥꯁꯤꯗꯤꯕ ꯃꯝꯂꯀꯥꯟꯁꯤꯗ ꯀꯃꯥꯏꯅ ꯊꯤꯟꯗꯣꯛꯇꯣꯏꯅꯣ ꯅꯍꯥꯟꯒꯤ ꯊꯤꯟꯗꯣꯛꯄꯗꯨꯗꯤ ꯉꯜꯂꯤꯌꯦ ꯏꯃꯥꯁꯦ ꯂꯧ ꯀꯨꯝꯕ ꯍꯦꯃꯟꯕꯒꯤ ꯉꯥꯎꯔ ꯃꯥꯜꯂꯦ ꯆꯅꯨ ꯃꯥꯅ ꯑꯁꯨꯝ ꯁꯥꯖꯤꯜꯂꯝꯃꯒ ꯃꯥꯡ ꯊꯥꯗꯨꯅ ꯆꯪꯈ꯭ꯔꯦ ꯁꯣꯝꯗ ꯁꯍꯔꯗꯅꯤ ꯊꯣꯏꯕꯤꯗꯨ ꯆꯦꯟ ꯆꯣꯡꯕ ꯇꯧꯗꯨꯅ ꯂꯨꯍꯣꯡꯂꯝꯃꯤ ꯑꯣꯟꯊꯣꯛꯄ ꯏꯃꯨꯡꯅꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯅ ꯅꯤꯡꯁꯤꯡꯕꯁꯨ ꯇꯧꯗꯦ ꯃꯈꯣꯏꯈꯛ ꯍꯔꯥꯎꯅ ꯂꯩꯔꯤ ꯊꯥ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯕꯤꯗꯨ ꯃꯄꯨꯔꯣꯏꯕꯒ ꯃꯅꯦꯝꯄꯣꯛꯀ ꯃꯥꯟꯅꯔꯒ ꯐꯨꯕꯤꯔꯛꯑꯦ ꯍꯥꯏꯗꯅ ꯃꯃꯩ ꯃꯃꯤꯠꯇꯨ ꯗꯥꯛ ꯉꯥꯛꯇ ꯉꯥꯏꯗꯨꯅ ꯂꯥꯛꯏ ꯏꯃꯥ ꯃꯣꯏ ꯃꯃꯥ ꯃꯆꯥꯗꯨꯅ ꯆꯞ ꯃꯥꯟꯅꯔꯒ ꯑꯩꯉꯣꯟꯗ ꯐꯨꯔꯤ ꯌꯦꯡꯉꯣ ꯁꯣꯝ ꯅꯥꯀꯟꯒꯤ ꯃꯥꯏꯁꯤꯗ ꯅꯦ ꯅꯨꯄꯥꯒꯤ ꯃꯈꯨꯠ ꯑꯆꯧꯕꯗꯨ ꯊꯥꯔꯛꯏ ꯑꯗꯨꯒ ꯁꯤꯗꯩꯁꯤꯅ ꯃꯃꯥ ꯍꯤꯡꯁꯥꯕꯤ ꯃꯥꯟꯕꯤꯗꯨꯅ ꯆꯩꯅ ꯀꯠꯂꯛꯏꯕ ꯏꯁ ꯁꯤꯗꯒꯤꯁꯦ ꯆꯩꯅ ꯀꯠꯂꯛꯏꯕ ꯑꯗꯨꯒ ꯏꯆꯥꯒꯤ ꯃꯥꯏ ꯐꯖꯕꯁꯤꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯏꯕ ꯃꯄꯥ ꯅꯪꯕꯨ ꯁꯨꯝ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯕ ꯉꯝꯂꯤꯕ꯭ꯔꯥ ꯏꯃꯤ ꯅꯠꯇꯦ ꯑꯩꯅꯕꯨ ꯀꯩꯗꯧ ꯍꯥꯏꯕꯅꯣ ꯃꯣꯏꯅ ꯐꯨꯔꯛꯑꯦ ꯑꯩꯅ ꯑꯃꯨꯛ ꯆꯠꯂꯒ ꯐꯨꯔꯨꯁꯨ ꯍꯥꯏꯔꯣ ꯑꯔꯦꯝꯕꯗ ꯑꯩ ꯑꯣꯏꯅ ꯇꯣꯛꯂꯛꯇꯅ ꯑꯁ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤꯗꯤꯕ ꯅꯨꯄꯥ ꯊꯣꯛꯈꯤꯗ꯭ꯔꯦꯍꯦ ꯏꯃꯥ ꯑꯩꯈꯣꯏ ꯑꯕꯨꯡ ꯑꯗꯨ ꯀꯧꯁꯤꯔꯥ ꯅꯍꯥꯟꯃꯨꯛ ꯈꯨꯜꯗ ꯂꯂꯣꯟꯕ ꯆꯠꯄ ꯈꯨꯔꯥ ꯑꯃꯅ ꯃꯃꯥꯟꯅꯕ ꯑꯃꯒ ꯆꯠꯂꯒ ꯂꯩꯍꯧꯋꯦ ꯍꯥꯏꯔꯛꯄꯗꯣ ꯃꯣꯏꯗ ꯂꯩꯔꯝꯅꯤ ꯂꯩꯔꯝꯒꯅꯤ ꯃꯥꯒꯤ ꯍꯦꯛ ꯄꯨꯟꯕ ꯃꯉꯥꯜꯗꯨꯒ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯆꯥꯗꯨꯕꯨ ꯂꯥꯛꯑꯣ ꯍꯥꯏꯕ ꯌꯥꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯏꯆꯥꯗꯣ ꯁꯥꯎꯈ꯭ꯔꯕꯗꯤ ꯃꯁꯤꯡ ꯑꯃ ꯇꯧꯕꯅꯤꯀꯣ ꯀꯔꯤꯒꯤ ꯃꯁꯤꯡꯅꯣ ꯃꯆꯦꯁꯦ ꯃꯤꯅ ꯑꯁꯨꯛ ꯎꯁꯤꯠꯇꯅ ꯇꯧꯔꯛꯂꯤꯁꯤꯐꯥꯎ ꯁꯥꯎꯔꯤꯡꯅ ꯁꯨꯝ ꯂꯩꯊꯣꯛꯄ ꯌꯥꯕ꯭ꯔꯣ ꯍꯌꯦꯡꯃꯛ ꯆꯠꯇꯨꯅ ꯀꯧꯔꯨꯁꯤ ꯅꯨꯃꯤꯠꯁꯤꯃ ꯍꯧꯈ꯭ꯔꯦ ꯑꯌꯨꯛ ꯆꯥꯛꯇꯣꯛꯅꯕ ꯃꯇꯝꯅꯤ ꯂꯨꯋꯥꯡꯒ ꯆꯅꯨꯒꯗꯨ ꯃꯉꯥꯜ ꯍꯣꯏꯒꯤ ꯊꯣꯡꯒꯥꯜ ꯃꯌꯥꯒꯤ ꯎꯔꯨꯝ ꯂꯥꯡꯕ ꯃꯄꯥꯗꯨꯗ ꯍꯪꯆꯤꯠ ꯂꯥꯡꯗꯨꯅ ꯐꯝꯂꯤ ꯇꯥꯂꯨꯋꯥ ꯑꯩ ꯋꯥ ꯑꯃ ꯍꯪꯒꯦ ꯁꯥꯎꯗꯤ ꯁꯥꯎꯒꯅꯨ ꯀꯩ ꯋꯥꯅꯣ ꯍꯪꯉꯣ ꯊꯥꯕꯜꯂꯩꯅ ꯍꯥꯏꯕꯗꯒꯤ ꯈꯪꯕꯗꯤ ꯈꯪꯉꯤ ꯑꯗꯣ ꯌꯨꯝꯗ ꯍꯜꯂꯔꯣꯏꯗ꯭ꯔꯣ ꯁꯤꯗ ꯁꯨꯝ ꯂꯩꯔꯗꯣꯏꯔꯣ ꯀꯩꯗꯧꯔꯒꯦ ꯅꯪꯁꯨ ꯑꯩꯉꯣꯟꯗ ꯂꯩꯔꯗꯤ ꯋꯥꯔꯅꯤꯅ ꯈꯜꯂꯕꯣ ꯑꯗꯨꯏ ꯅꯠꯇꯦ ꯁꯨꯝ ꯈꯪꯅꯤꯡꯕꯩ ꯍꯪꯕꯅꯤ ꯍꯜꯂꯔꯣꯏ ꯍꯥꯏꯔꯁꯨ ꯁꯤꯗ ꯑꯗꯨꯝ ꯂꯩꯕꯁꯨ ꯌꯥꯏꯅ ꯑꯩꯈꯣꯏꯗ ꯂꯩꯔꯁꯨ ꯌꯥꯏ ꯀꯩꯅꯣ ꯌꯥꯍꯧ ꯏꯟꯕꯗꯤ ꯑꯩꯗꯤ ꯉꯝꯃꯣꯏꯍꯦ ꯅꯣꯏ ꯏꯃꯥꯅꯒ ꯁꯥꯎꯔꯤꯅꯦ ꯀꯥꯏꯅ ꯑꯩꯁꯦ ꯅꯄꯥꯝ ꯆꯠꯂꯣꯟ ꯇꯥꯜꯂꯗꯤ ꯑꯩꯗꯤ ꯀꯥꯏꯖꯗꯣꯏꯕ ꯐꯥꯒꯤ ꯇꯧꯅꯤꯗ ꯌꯨꯝꯗ ꯆꯠꯇ ꯌꯥꯄꯣꯟꯇꯦ ꯆꯠꯂꯁꯨ ꯀꯣꯟ ꯆꯠꯀꯅꯤ ꯆꯠꯈꯤꯗꯕꯁꯨ ꯌꯥꯏ ꯋꯥꯗꯨ ꯑꯣꯏꯔꯗꯤ ꯆꯠꯂꯅꯨ ꯁꯤꯗ ꯁꯨꯝ ꯂꯩꯌꯨ ꯁꯍꯔꯗ ꯆꯠꯈ꯭ꯔꯗꯤ ꯁꯤꯗꯁꯨ ꯂꯥꯛꯇꯧ ꯃꯥꯟꯗꯦ ꯀꯩꯒꯤ ꯃꯥꯟꯗ꯭ꯔꯤꯕ ꯑꯩꯒ ꯃꯔꯤ ꯂꯩꯅꯩ ꯈꯪꯕꯒꯤ ꯅꯈꯣꯏ ꯏꯃꯥ ꯍꯣꯏꯅ ꯁꯣꯝꯗ ꯆꯠꯄ ꯊꯤꯡꯈ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯗꯤ ꯅꯣꯏ ꯏꯃꯥꯈꯣꯏ ꯄꯥꯕꯈꯣꯏꯗꯣ ꯀꯌꯥꯝ ꯀꯤꯖꯩ ꯑꯩꯉꯣꯟꯗ ꯊꯤꯅꯁꯨ ꯇꯧꯗꯧ ꯃꯥꯜꯂꯦ ꯇꯥꯂꯨꯋꯥꯡꯅ ꯄꯨꯁꯤꯟꯕꯗ ꯀꯩꯁꯨ ꯍꯔꯥꯎꯗꯧꯁꯨ ꯃꯥꯟꯗꯦ ꯀꯃꯥꯏꯅ ꯍꯔꯥꯎꯅꯤ ꯈꯨꯡꯒꯪ ꯅꯨꯄꯤ ꯑꯩꯕꯣ ꯑꯗꯒꯤ ꯏꯃꯥ ꯂꯨꯈ꯭ꯔꯥꯕꯤꯅꯁꯨ ꯌꯣꯛꯏ ꯂꯨꯋꯥꯡ ꯆꯅꯨꯗ ꯅꯨꯡꯁꯤꯅ ꯌꯦꯡꯉꯤ ꯃꯆꯤꯟꯗꯨꯅ ꯃꯥꯅ ꯊꯣꯛꯐꯝ ꯄꯉꯥꯡꯗ ꯉꯥꯡꯂꯤꯕꯗꯨ ꯅꯨꯡꯁꯤꯕꯅꯁꯨ ꯂꯣꯏꯔꯦ ꯆꯅꯨꯒꯤ ꯃꯈꯨꯠꯇꯨ ꯅꯨꯡꯁꯤꯅ ꯄꯥꯏꯔꯛꯏ ꯆꯅꯨ ꯃꯣꯏꯅ ꯅꯪꯕꯨ ꯄꯥꯝꯗ꯭ꯔꯁꯨ ꯊꯤꯅ ꯇꯧꯔꯁꯨ ꯑꯩ ꯂꯩꯁꯤꯗꯤ ꯑꯩꯅ ꯋꯥ ꯉꯥꯡꯂꯛꯄꯗ ꯀꯩꯁꯨ ꯍꯥꯏꯕ ꯉꯝꯃꯣꯏ ꯑꯩꯁꯦ ꯍꯥꯟꯅ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕ ꯅꯠꯇꯦ ꯀꯥ ꯃꯅꯨꯡꯗ ꯏꯊꯟꯇ ꯑꯗꯨꯝ ꯂꯩꯔꯝꯃꯤ ꯃꯤꯒ ꯄꯨꯅꯤꯡꯕꯁꯨ ꯄꯣꯛꯇꯦ ꯋꯥꯔꯤ ꯁꯥꯅꯤꯡꯕꯁꯨ ꯐꯥꯎꯗꯦ ꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯅꯨꯃꯤꯠꯇꯨꯗ ꯃꯉꯥꯜꯁꯦ ꯑꯩꯒꯤ ꯀꯣꯛꯇ ꯅꯤꯡꯁꯤꯡꯂꯝꯗ꯭ꯔꯗꯤ ꯑꯩ ꯃꯐꯝ ꯈꯪꯗꯅ ꯆꯠꯈꯤꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯏꯁꯣꯔꯅꯁꯨ ꯑꯩꯒꯤ ꯑꯅꯧꯕ ꯄꯨꯟꯁꯤ ꯑꯃ ꯁꯦꯝꯕꯤꯔꯒꯦ ꯈꯜꯂ ꯃꯥꯜꯂꯦ ꯍꯧꯖꯤꯛꯇꯤ ꯅꯪꯒꯁꯨ ꯊꯦꯡꯅꯍꯜꯂꯦ ꯑꯩꯁꯨ ꯍꯥꯟꯅꯗꯒꯤ ꯌꯥꯝ ꯍꯣꯡꯂꯦ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯈꯤꯕꯗꯨꯗ ꯑꯩꯒꯤ ꯊꯃꯣꯏꯁꯤꯗ ꯈꯣꯏꯗꯥꯖꯈꯤꯕꯅꯤ ꯑꯗꯨꯕꯨ ꯃꯃꯤꯡ ꯂꯩꯐꯝ ꯈꯪꯍꯧꯗꯕꯅ ꯑꯩ ꯎꯄꯥꯏ ꯂꯩꯈꯤꯗꯕꯅꯤ ꯑꯩꯅ ꯃꯉꯥꯜ ꯍꯣꯏꯗ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯅꯪꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕꯗꯨꯁꯨ ꯑꯩ ꯀꯌꯥꯝ ꯍꯔꯥꯎꯈꯤ ꯈꯪꯕ꯭ꯔꯥ ꯈꯪꯗꯦ ꯀꯃꯥꯏ ꯈꯪꯗꯣꯏꯅꯣ ꯑꯩꯉꯣꯟꯗ ꯍꯥꯏꯁꯨ ꯍꯥꯏꯗꯦ ꯅꯊꯟ ꯍꯔꯥꯎꯖꯕꯗꯨꯕꯨ ꯂꯨꯋꯥꯡ ꯆꯅꯨꯒꯤ ꯃꯇꯧꯗꯨꯗ ꯅꯣꯛꯊꯣꯔꯛꯏ ꯊꯥꯕꯜꯂꯩꯅ ꯇꯍꯥ ꯇꯍꯥ ꯆꯦꯜꯂꯛꯏ ꯇꯥꯆꯧ ꯂꯨꯋꯥꯡ
ꯅꯈꯣꯏꯒꯤ ꯏꯃꯥ ꯄꯥꯕꯒ ꯏꯆꯦꯈꯣꯏ ꯂꯥꯛꯍꯧꯋꯦ ꯀꯩ ꯅꯨꯃꯤꯠꯅꯣ ꯈꯪꯗꯦ ꯉꯁꯤꯗꯤ ꯃꯣꯏꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯥꯜꯂꯦ ꯁꯤ ꯍꯥꯏꯒꯦ ꯂꯥꯛꯄꯅꯤ ꯃꯣꯏꯒ ꯎꯅꯒꯗ꯭ꯔꯥ ꯎꯅꯔꯣꯏꯗ꯭ꯔꯗꯤ ꯇꯥꯆꯧ ꯂꯨꯋꯥꯡꯒꯤ ꯋꯥꯈꯜꯗ ꯂꯩꯔꯦ ꯑꯩꯈꯣꯏ ꯇꯥꯆꯧꯅꯁꯨ ꯍꯥꯏꯗꯪ ꯍꯥꯏꯔꯝꯃꯣ ꯑꯗꯨꯒ ꯑꯃꯨꯛ ꯂꯥꯛꯑꯣꯅ ꯍꯥꯏ ꯆꯠꯂꯝ ꯑꯩ ꯂꯥꯛꯀꯦ ꯍꯣꯏ ꯊꯨꯅ ꯂꯥꯛꯎꯀꯣ ꯆꯅꯨ ꯇꯥꯆꯧ ꯂꯨꯋꯥꯡꯗꯣ ꯉꯥꯛꯇꯪ ꯊꯥꯗꯔꯣ ꯃꯤꯅ ꯀꯩꯁꯨ ꯐꯥꯔꯣꯏ ꯆꯅꯨꯗ ꯂꯛꯅꯔꯝꯂꯒ ꯊꯥꯕꯂꯩ ꯑꯃꯨꯛ ꯆꯠꯈ꯭ꯔꯦ ꯂꯨꯋꯥꯡ ꯆꯅꯨꯗ ꯌꯦꯡꯂꯛꯄꯗ ꯆꯅꯨꯒꯤ ꯁꯛꯐꯝꯗꯨ ꯅꯨꯡꯉꯥꯏꯇ ꯂꯩꯕꯗꯨꯗ ꯀꯩꯗꯧꯔꯒꯦ ꯀꯩꯁꯨ ꯇꯧꯗꯦ ꯏꯃꯥꯈꯣꯏ ꯂꯥꯛꯑꯦ ꯍꯥꯏꯕꯗꯣ ꯋꯥꯔꯤ ꯁꯥꯟꯅꯔꯨꯔꯣ ꯏꯊꯟꯗ ꯆꯠꯂꯨꯏ ꯅꯪꯁꯨ ꯄꯨꯟꯅ ꯆꯠꯇꯧꯅꯤ ꯂꯥꯛꯑꯣ ꯂꯨꯋꯥꯡꯅ ꯆꯅꯨꯒꯤ ꯃꯈꯨꯠꯇꯨ ꯄꯥꯏꯔꯒ ꯆꯠꯄ ꯍꯧꯏ ꯇꯥ ꯂꯨꯋꯥꯡ ꯆꯤꯟꯗ꯭ꯔꯁꯨ ꯑꯗꯨꯝ ꯆꯠꯁꯤ ꯑꯩ ꯑꯗꯨꯝ ꯂꯥꯛꯀꯦꯕ ꯊꯥꯗꯣꯛꯑꯁꯤ ꯑꯍꯜꯁꯤꯡꯒꯤ ꯃꯃꯥꯡꯗ ꯐꯖꯗꯤ ꯇꯥ ꯂꯨꯋꯥꯡ ꯅꯪ ꯇꯨꯃꯤꯟ ꯑꯗꯨꯝ ꯏꯟꯅꯔꯒꯦ ꯍꯥꯏꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯂꯩꯍꯧꯒꯦ ꯍꯥꯏꯕ꯭ꯔꯣ ꯑꯩꯅ ꯍꯥꯏꯔꯗꯤ ꯇꯨꯃꯤꯟ ꯑꯗꯨꯝ ꯌꯥꯎ ꯃꯣꯏ ꯂꯥꯛꯏꯗꯣ ꯑꯩ ꯅꯨꯡꯁꯤꯗ ꯂꯥꯛꯄ ꯅꯠꯇꯦ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯉꯤ ꯑꯩꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯩꯗꯧꯅꯤ ꯋꯥ ꯉꯥꯡꯂꯛꯄ ꯌꯥꯔꯣꯏ ꯑꯩꯅ ꯋꯥ ꯉꯥꯡꯂꯀꯥꯟꯗ ꯗꯨꯀꯥꯟꯗ ꯈꯛ ꯈꯨꯝꯃꯨ ꯂꯨꯋꯥꯡꯒꯤ ꯑꯁꯥꯎꯕ ꯃꯇꯧꯗꯨꯗ ꯆꯅꯨ ꯀꯤꯕꯁꯨ ꯐꯥꯎꯔꯤ ꯇꯨꯃꯤꯟꯅ ꯂꯨꯋꯥꯡꯒꯤ ꯃꯇꯨꯡꯗ ꯃꯔꯥ ꯂꯩꯇꯕꯤ ꯑꯃꯒꯨꯝ ꯏꯟꯅꯔꯛꯏ ꯊꯣꯡꯒꯥꯜꯗꯒꯤ ꯃꯈꯣꯏꯅꯤ ꯆꯪꯂꯛꯄꯗ ꯃꯪꯒꯣꯜꯗ ꯐꯝꯂꯤꯕ ꯃꯈꯣꯏꯅ ꯎꯔꯤ ꯃꯉꯥꯜꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯅꯣꯛꯆꯩ ꯃꯉꯥꯜꯗꯤ ꯑꯁꯥꯎꯕ ꯐꯥꯖꯤꯟꯖꯔꯤ ꯊꯥꯕꯂꯩꯗꯤ ꯆꯅꯨ ꯌꯦꯡꯂꯒ ꯂꯛꯅꯒꯦ ꯍꯥꯏꯕꯒꯨꯝꯅ ꯈꯨꯗꯣꯝꯕꯤꯒ ꯁꯤꯡꯂꯤ ꯂꯨꯋꯥꯡꯒꯤ ꯃꯃꯥ ꯃꯄꯥꯗꯤ ꯃꯆꯥ ꯎꯕꯗ ꯍꯥꯏꯒꯦ ꯇꯧꯔꯝꯕ ꯋꯥꯒ ꯂꯣꯏꯅ ꯀꯥꯎꯈꯤꯕꯒꯨꯝ ꯇꯧꯏ ꯊꯣꯏꯕꯤꯗꯤ ꯑꯅꯤꯗꯨꯗ ꯃꯤꯠꯀꯨꯞꯅ ꯌꯦꯡꯂꯤ ꯂꯨꯋꯥꯡꯒ ꯆꯅꯨꯒꯗꯨ ꯃꯪꯒꯣꯜꯗ ꯀꯥꯈꯠꯂꯛꯏ ꯄꯥꯏꯔꯤꯕ ꯈꯨꯠ ꯑꯗꯨꯁꯨ ꯊꯥꯗꯣꯛꯇꯦ ꯀꯩ ꯍꯥꯏꯅꯤꯡꯕꯅꯣ ꯅꯈꯣꯏ ꯁꯦꯜ ꯉꯥꯏꯕ ꯋꯥꯔꯦꯅ ꯊꯧꯕ ꯂꯥꯏꯔꯝ ꯀꯔꯤꯅꯣ ꯏꯕꯨꯡꯉꯣ ꯅꯪꯅ ꯉꯥꯡꯂꯤꯕ ꯋꯥꯗꯨꯕꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯑꯩꯈꯣꯏꯕꯨ ꯋꯥꯔꯧꯔꯤꯕ꯭ꯔꯣ ꯏꯃꯥꯈꯣꯏ ꯂꯥꯜꯂꯦ ꯁꯥꯎꯔ ꯏꯄꯥꯒꯤ ꯕꯨꯡꯉꯣ ꯅꯪ ꯏꯄꯥꯕꯨ ꯋꯥꯔꯧꯒꯅꯨ ꯏꯄꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯑꯕꯨꯡꯉꯣ ꯅꯪ ꯏꯆꯦꯕꯨ ꯁꯥꯎꯕ ꯐꯠꯇ꯭ꯔꯤꯕꯣ ꯏꯆꯦ ꯅꯪꯉꯣꯟꯗ ꯉꯥꯡꯈꯤꯕ ꯃꯌꯥꯝꯗꯣ ꯁꯣꯏꯈ꯭ꯔꯦ ꯀꯩ ꯊꯕꯛ ꯂꯩꯔꯒꯦ ꯑꯩ ꯊꯤꯕ ꯂꯥꯛꯏꯁꯦ ꯏꯆꯦꯒꯤ ꯂꯨꯍꯣꯡꯕ ꯐꯥꯎ ꯑꯩꯉꯣꯟꯗ ꯄꯥꯎ ꯍꯥꯏꯔꯛꯇ꯭ꯔꯒ ꯍꯧꯖꯤꯛ ꯂꯥꯛꯏꯁꯦ ꯀꯩ ꯂꯩꯔꯒꯦ ꯑꯁꯦꯡꯕꯗꯣ ꯑꯗꯨꯝ ꯍꯥꯏꯌꯨ ꯑꯩꯗꯤ ꯏꯃꯥꯈꯣꯏꯗ ꯅꯪꯕꯨ ꯂꯧꯔꯨꯁꯤꯅ ꯑꯗꯨꯝ ꯍꯥꯏꯕꯅꯤ ꯂꯨꯍꯣꯡꯉꯝꯗꯥꯏꯗꯁꯨ ꯑꯗꯨꯝ ꯍꯥꯏ ꯃꯣꯏꯅ ꯌꯥꯗꯕꯅꯤ ꯑꯗꯨꯗ ꯏꯆꯦꯁꯨ ꯀꯩꯁꯨ ꯍꯥꯏꯗ꯭ꯔꯤ ꯁꯤ ꯅꯠꯇ꯭ꯔꯣ ꯏꯕꯨꯡꯉꯣ ꯂꯨꯋꯥꯡ ꯌꯥꯔꯦ ꯌꯥꯔꯦ ꯁꯥꯎꯔꯅꯨ ꯅꯃꯥꯈꯣꯏꯅ ꯂꯥꯛꯄꯒꯤ ꯃꯔꯝꯁꯦ ꯍꯥꯏꯍꯜꯂꯨ ꯀꯩꯗꯧꯔꯒꯦ ꯅꯪꯕꯣ ꯏꯆꯥꯁꯤꯗꯤ ꯁꯥꯎꯕ ꯌꯥꯗꯦ ꯃꯉꯥꯜꯒꯤ ꯃꯃꯥꯅ ꯑꯗꯨꯝꯅ ꯊꯦꯝꯖꯤꯜꯂꯛꯄꯗꯨꯗ ꯂꯨꯋꯥꯡ ꯇꯨꯃꯤꯟꯅ ꯂꯩ ꯃꯇꯧꯗꯨ ꯎꯕꯗ ꯂꯨꯋꯥꯡꯒꯤ ꯃꯃꯥꯗꯨ ꯏꯀꯥꯏꯔꯞꯁꯨ ꯇꯧꯏ ꯏꯕꯨꯡꯉꯣ ꯏꯃꯥ ꯇꯁꯦꯡꯅ ꯂꯥꯜꯂꯦ ꯑꯩꯁꯦ ꯃꯄꯣꯛꯁꯤꯃꯒꯤ ꯃꯁꯥꯒꯤ ꯄꯥꯝꯄꯨꯕ ꯍꯥꯏꯕꯗꯣ ꯏꯃꯥ ꯑꯣꯏꯔꯅꯤ ꯏꯃꯥ ꯂꯥꯜꯂꯦ ꯑꯄꯣꯛꯄ ꯏꯆꯥꯕꯨ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯅ ꯌꯣꯛꯂꯨꯕ ꯃꯤꯅꯨꯡꯁꯤ ꯈꯦꯟꯅꯅ ꯊꯝꯂꯨꯕ ꯑꯩꯁꯦ ꯏꯆꯥꯒꯤ ꯃꯥꯡꯗ ꯃꯥꯏꯊꯤꯔꯦ ꯏꯃꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ ꯃꯃꯥꯅ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯨꯋꯥꯡ ꯃꯄꯤꯔꯥ ꯆꯦꯜꯂꯛꯏ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯩ ꯆꯅꯨꯁꯨ ꯄꯥꯈꯠꯅ ꯌꯦꯡꯖꯔꯛꯏ ꯆꯅꯨꯒꯤ ꯃꯇꯧꯗꯨꯗ ꯀꯔꯤꯁꯨ ꯇꯧꯗꯦ ꯍꯥꯏꯕ ꯃꯇꯥꯒꯨꯝ ꯃꯈꯨꯠꯇꯨ ꯍꯦꯟꯅ ꯆꯦꯠꯅ ꯄꯥꯏꯁꯤꯜꯂꯒ ꯍꯥꯏꯐꯦꯠ ꯌꯦꯡꯉꯛꯏ ꯊꯣꯏꯕꯤꯅ ꯃꯥꯁꯤꯅ ꯀꯅꯥ ꯑꯕꯨꯡꯉꯣ ꯃꯤ ꯂꯩꯁꯥꯕꯤꯒꯤ ꯈꯨꯠꯀ ꯄꯥꯏꯗꯣ ꯀꯩꯒꯤꯅꯣ ꯆꯩ ꯆꯥꯕ ꯇꯥꯔꯦ ꯅꯪꯕꯨ ꯆꯅꯨ ꯈꯨꯝꯗꯦ ꯇꯨꯃꯤꯟꯅ ꯑꯗꯨꯝ ꯂꯦꯞꯂꯒ ꯂꯩ ꯃꯉꯥꯜꯁꯨ ꯑꯅꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯏꯆꯟꯁꯦ ꯌꯥꯝ ꯆꯝꯖꯕꯅꯤ ꯂꯨꯋꯥꯡꯒꯁꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯅꯖꯕꯅꯤ ꯂꯨꯋꯥꯡꯅ ꯑꯩꯒ ꯅꯨꯡꯁꯤꯅꯕ ꯅꯨꯄꯤꯅꯤ ꯑꯇꯣꯞꯄ ꯀꯅꯥꯁꯨ ꯅꯠꯇꯦ ꯑꯩꯅ ꯃꯈꯨꯠ ꯄꯥꯏꯔꯤꯁꯦ ꯑꯩꯒꯤ ꯑꯣꯏꯗꯣꯔꯦ ꯍꯥꯏꯅ ꯄꯥꯏꯔꯤꯅꯤ ꯀꯅꯥꯅꯁꯨ ꯀꯩꯝ ꯍꯥꯏꯔꯣꯏ ꯍꯥꯏꯔꯛꯂꯁꯨ ꯑꯩꯅ ꯀꯤꯕ ꯂꯩꯇꯦ ꯑꯁꯤ ꯍꯥꯏꯔꯒ ꯃꯃꯥ ꯃꯄꯥꯗ ꯃꯃꯤꯠꯇꯨꯅ ꯃꯨꯟꯅ ꯌꯦꯡꯂꯛꯏ ꯃꯤꯠꯌꯦꯡꯗꯨ ꯈꯪꯂꯗꯨꯅ ꯃꯃꯥꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯏꯆꯥꯒꯤ ꯑꯄꯥꯝꯕꯗ ꯏꯃꯥꯈꯣꯏꯅ ꯀꯔꯤꯁꯨ ꯑꯊꯤꯡꯕ ꯂꯩꯇꯦ ꯏꯆꯥꯅ ꯐꯔꯦ ꯈꯟꯕꯗꯣ ꯑꯗꯨꯝ ꯇꯧ ꯑꯗꯨꯕꯨꯅꯦ ꯌꯨꯝꯗꯗꯤ ꯆꯠꯂꯁꯤ ꯉꯁꯤꯁꯤꯁꯨ ꯃꯅꯦꯝ ꯍꯣꯏꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯐꯨꯔꯒ ꯇꯥꯟꯊꯣꯛꯄꯤꯔꯛꯏ ꯏꯆꯥꯅ ꯀꯔꯤꯅꯣ ꯐꯅꯕ ꯑꯃꯨꯛꯇ ꯇꯧ ꯏꯃꯥꯅꯦ ꯉꯁꯤꯁꯤ ꯌꯦꯡꯕ ꯉꯝꯗꯦ ꯃꯤꯅ ꯐꯨꯔꯤꯗꯣ ꯃꯔꯝ ꯑꯃꯗꯤ ꯂꯩꯔꯝꯒꯅꯤ ꯏꯕꯥꯏꯗꯨꯅꯁꯨ ꯀꯩꯁꯨ ꯍꯥꯏꯗ ꯐꯨꯕꯗ ꯈꯥꯝꯗ꯭ꯔꯤꯗꯨꯅꯗꯤ ꯃꯔꯝ ꯑꯃ ꯆꯥꯎꯅ ꯂꯩꯔꯦ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯏꯆꯦꯅ ꯍꯥꯟꯅ ꯀꯔꯤ ꯇꯧꯔꯤ ꯑꯔꯥꯟꯕ ꯇꯧꯔꯨꯒꯦ ꯍꯪꯕꯤꯌꯨ ꯑꯗꯨꯒ ꯃꯇꯨꯡ ꯇꯥꯕꯗꯤ ꯑꯩ ꯇꯧꯒꯦ ꯏꯕꯦꯝꯃ ꯅꯪ ꯀꯔꯤ ꯇꯧꯔꯨꯒꯦ ꯁꯦꯡꯅ ꯈꯨꯝ ꯅꯅꯥꯎ ꯅꯨꯄꯥꯁꯤꯅ ꯃꯥ ꯇꯧꯒꯦ ꯍꯥꯏꯁꯦ ꯅꯪ ꯇꯥꯔꯕ ꯑꯩꯅ ꯌꯥꯍꯧ ꯈꯔ ꯊꯦꯡꯅ ꯍꯧꯒꯠꯂꯨꯔꯦ ꯖꯒꯣꯏ ꯆꯠꯄꯁꯨ ꯊꯦꯡꯉꯛꯀꯅꯨ ꯑꯩꯅ ꯑꯄꯥꯝꯕ ꯇꯧꯅꯤꯅ ꯁꯤꯟ ꯈꯔ ꯈꯨꯝꯃꯨꯔꯦ ꯑꯗꯨꯁꯨ ꯏꯅꯦꯝꯄꯣꯛꯇ ꯑꯗꯒꯤ ꯅꯕꯥꯏꯗꯁꯨ ꯆꯣꯡꯁꯤꯟꯗꯅ ꯈꯔ ꯆꯥꯔꯨꯔꯦ ꯊꯥꯕꯂꯩꯅ ꯑꯗꯨꯏꯗꯤ ꯆꯩ ꯑꯗꯨꯝ ꯆꯥꯕ ꯇꯥꯕ ꯑꯩ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯐꯨꯅꯤꯡꯉꯅꯤ ꯃꯧ ꯑꯣꯏꯔꯗꯤ ꯀꯨꯁꯤꯔꯥꯁꯤꯗꯣ ꯈꯔ ꯊꯥꯗꯣꯛ ꯇꯥꯕꯅꯤ ꯃꯉꯥꯜꯅ ꯃꯁꯤ ꯉꯁꯤꯗꯤ ꯑꯗꯨꯃꯥꯏ ꯍꯥꯏꯒꯅꯨ ꯀꯅꯥ ꯍꯥꯏꯌꯨ ꯍꯥꯏꯒꯦ ꯑꯗꯨꯃꯥꯏꯅ ꯂꯥꯜ ꯍꯥꯏꯌꯨ ꯊꯨꯅ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯂꯨꯋꯥꯡꯅ ꯀꯩꯅꯣ ꯃꯉꯥ ꯏꯆꯟꯗ ꯑꯗꯨꯃꯥꯏꯅ ꯉꯥꯡꯉꯨꯅ ꯀꯅꯥꯅ ꯍꯥꯏꯒꯦ ꯑꯩ ꯂꯩꯔꯤꯁꯦ ꯀꯥꯎ ꯃꯥꯜꯂꯤꯀꯣ ꯃꯤ ꯑꯉꯥꯡꯁꯤꯅ ꯆꯨꯝꯕ ꯍꯥꯏꯕꯕꯨ ꯀꯩꯗꯧꯕꯩ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯅꯣ ꯊꯣꯏꯕꯤꯅ ꯍꯣꯏ ꯑꯩꯅꯕꯨꯗꯤ ꯂꯥꯜꯂꯦ ꯑꯗꯨꯗ ꯃꯣꯏ ꯃꯃꯥ ꯃꯆꯥ ꯆꯪꯉꯒ ꯄꯨꯔꯛꯄꯁꯤꯗꯤ ꯁꯨꯝ ꯄꯦꯟꯗꯕꯒꯤ ꯋꯥꯅꯤ ꯏꯃꯥ ꯑꯕꯨꯡꯉꯣꯁꯦ ꯉꯥꯡꯅꯕ ꯌꯥꯗꯧ ꯃꯥꯟꯗ꯭ꯔꯦ ꯅꯪꯁꯨ ꯈꯔ ꯍꯥꯏꯌꯨꯕ
Imasu kari haidunu khangzilaktrine. Mapa, nangsu khra wa ngangudana. Kaina tumina sum leisini. Ngasai makai tumina lairamba mangalgi mapadu nofet tawna wa nganglai. Marup haini hekta kausagi. Nupa aikoina matang matam sadana ana mahasurubadi yungi minasu kaya usittabani. Isa isuna so aikoisi miyoina thadabani. Nupa aikoidi ngangthokibu wa ngakpasina igulnido. Aduna nupa thokna wa ngangbiyo. Luwangi mapana asukthokni kaikhreda. Asuklaini ikaiba nangmusidi punsida kokpak tawdri. Marup naiba summi. Matam kuina isabu nungsina thambibagidamag yamna thagatsari. Aina singba ngamnaridaba iran ama tunsinbaga sak manare. Isasi yumda pujakragi. Matung tarakpadadi amuk hana saungnabasu tawiroi. Naduga marak-maraktasu somna satnaba matam pijarake. Isasi pukibagi ayabadu matang marupna pibiyuto. Ahidi isagi mamanabasu isani haina khanba mini. Isa luwangna ahingda sumangsida mathanta upai leitaba magumna lepnaga leirambado masisu mita sangsang uri. Karigumba matung tarakpada isa luwangna sumang asida awabagi masak puraga lakpa thoklabadi. Apok mapa natrabasu ay yam sawaniko marup. Luwang nang pabana yumna satnaba hairibase saloibo. Sidasu toyna hek lau isasidi. Mangalna luwang yumda muk nungai leiro. Aisu toyin laki. Aikoy leiraga thaba yam suhalena sawa yadeko. Yari khangi. Nayumda lehningdabagi talab natro. Sata jajakragi. Ado ay satpada janu supukragi. Hayingan haidokpa lalagi. Ma, namau nupise. Khunggangi ningolnina thina tawba yariko. Kaigumba thina tawrabadi ay yam sarukani. Tawroi. Imana luhuna tawdoini isa sawa yade. Adudi chanaba tawrasido. Manga ay salukigi. Sal fazaleram. Nga baba ayumuk salukigi. Mangani jagaubada amuk lagi. Ibisa thida angau basidi. Nadi yektranin thina layuko. Bema sanua. Upai leitin ha. Migi matam nabu yoraklabadiya. Nasani yadrasu nakut pairaga singyedo thoene ko. Thabalingna. Chano midi yadeko. Sardaga yumpale kaina pungbagadi yaroi ko. Ay luhungba yawnaba makisem hauradawni. Chano ikaina luhangi marumda lotsay. Mamaydo ngang sangyek ngang silay. Magi matawduda mayamdusu walaw na noi. Asumna khunggang ningol samjabido nungsiba magi tunginduna sara may kaybu pangri. Luhongbagi matamlip na duna ako'y nisi luhonglami. Luwangi mamampaso chanubulu na tawbirami. Thoybi mahagso masagi maral khangzaduna mapurayba amadi manim na lali hayzaduna wakal tabi mawama oikirami. Luwang mahagso chanu na manakta layribada suba nomba henna kanba haibadu oiri. Minungsi haiba karino khangdraba luwangbo ahenba minungsi piribi chanu mahakpudi luna sana tawbirami. Apok mamapa mama natrabasu mangalgi mama mapa amadi magi mungbudi luwang na yam lumna lausay. Apok mamapa mamadagi henna maru oina lawi haibasu hanman bathokloi. Nasigi samas asida apok pumasada bisang may kainayduna minungsi kena na utliba mayambu. Awaba mahak na lakdringay maralay tabi isado na patabo oydringay ako'y minungsi utuna luna tawsido. Mako'y na warokrabadi punsigi pap haiba mahaksu adung pudo laygani. Pap mahak na langgoy sanjingay minungsi mahak tabo wana ngay zariba luwanggong mamakoybo luna tawbiba haurasido.